ꯃꯈꯥ ꯆꯠꯊꯖꯔꯛꯂꯤꯕ ꯑꯁꯤꯅ ꯈꯝꯕꯅ ꯀꯕꯣꯗ ꯀꯣꯏꯕꯒꯤ ꯃꯇꯥꯡꯅꯤ꯫ ꯌꯥꯆꯪꯕꯒꯤ ꯃꯇꯝꯃꯛꯇ ꯈꯨꯃꯟ ꯂꯥꯏꯔ ꯁꯪꯂꯣꯝꯗ ꯅꯣꯡꯃ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯃꯥꯡꯒꯣꯜ ꯂꯥꯡꯗ ꯂꯩꯔꯛꯏ꯫ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕꯗ ꯊꯋꯥꯏꯔꯥꯛꯄꯤ ꯈꯣꯡꯂꯛꯏ꯫ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗ ꯈꯨꯃꯟ ꯃꯥꯅ ꯏꯆꯦꯝꯍꯟ ꯀꯩꯅꯣ ꯃꯈꯣꯜ ꯑꯁꯤꯕꯣ ꯍꯪꯖꯔꯛꯏ ꯃꯆꯦꯝꯗ꯫ ꯅꯣꯡꯌꯥꯏ ꯆꯅꯨ ꯃꯆꯦꯝꯅ ꯊꯋꯥꯏꯔꯥꯛꯄꯤ ꯍꯥꯏꯗꯨꯅꯤꯅꯦ ꯏꯆꯦ ꯑꯁꯤꯕꯨ ꯑꯁꯨꯝ ꯈꯣꯡꯗꯨꯅ ꯂꯩꯔꯒꯗ꯭ꯔꯥ ꯍꯪꯂꯛꯏ ꯈꯝꯕꯅ꯫ ꯉꯥꯏꯈꯣ ꯏꯆꯦꯝ ꯇꯧꯈꯤꯒꯦ ꯍꯥꯏꯔꯗꯨꯅ ꯈꯝꯅꯨꯅ ꯎꯇꯣꯡ ꯑꯃ ꯊꯤꯔꯨꯔꯦ꯫ ꯈꯣꯡꯉꯤ ꯃꯄꯥ ꯑꯗꯨꯗ ꯍꯨꯟꯖꯤꯟꯈꯔꯦ ꯎꯇꯣꯡꯗꯣ ꯈꯣꯡꯂꯝꯕꯗꯨ ꯇꯣꯛꯈꯔꯦ꯫ ꯅꯣꯡꯌꯥꯏ ꯃꯥꯗꯤ ꯈꯪꯖꯗꯦ ꯈꯝꯕ ꯃꯆꯦꯝ ꯌꯦꯡꯗꯨꯅ ꯊꯋꯥꯏꯔꯥꯛꯄꯤ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯏꯆꯦꯝꯍꯟ ꯇꯥꯏꯕꯪ ꯃꯤꯒꯤ ꯊꯋꯥꯏꯅꯤ ꯀꯅꯥꯏ ꯑꯣꯏꯔꯨꯒꯗꯅꯣ? ꯑꯗꯨꯗꯤ ꯏꯆꯦ ꯀꯅꯥꯒꯤꯅꯣ? ꯁꯤꯒꯗꯕ ꯃꯤꯒꯤꯅꯤ꯫ ꯍꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯆꯦ ꯀꯔꯝ ꯍꯥꯏꯅ ꯇꯥꯁꯤꯕ? ꯀꯅꯥꯅ ꯈꯪꯒꯅꯤ ꯑꯗꯨꯗꯤ ꯁꯤꯒꯗꯕ ꯃꯤꯁꯤꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯆꯠꯊꯣꯛꯏ ꯍꯥꯏ ꯍꯥꯟꯅꯅ ꯑꯗꯨꯅ ꯈꯣꯡꯕꯅꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯗꯤ ꯏꯆꯦ ꯀꯔꯤꯅꯣ ꯀꯅꯥ ꯁꯤꯒꯗꯧꯔꯤꯕꯅꯣ? ꯂꯥꯏꯒꯨꯔꯨꯅ ꯍꯥꯏꯅꯕ ꯑꯃ ꯂꯩꯗꯣ ꯃꯤꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯁꯨꯝꯅ ꯈꯣꯡꯂꯔꯕꯗꯤ ꯏꯪꯈꯣꯜꯗꯨꯒꯤ ꯑꯣꯏꯅꯩ ꯍꯥꯏ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯔꯦꯗꯣ ꯍꯥꯏꯔꯝꯃꯒ ꯈꯝꯕꯗꯣ ꯋꯥꯗꯨ ꯃꯈꯥ ꯇꯥꯈꯤꯗꯦ꯫ ꯈꯨꯃꯟ ꯄꯨꯛꯅꯤꯡꯗꯨꯗ ꯆꯤꯡꯅꯕꯁꯤ ꯎꯕꯗ ꯏꯗꯨ ꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯗꯥꯔꯤ ꯃꯄꯥꯟꯗ ꯌꯨꯝꯒꯤ ꯖꯨꯔꯤꯃꯛꯇꯗ ꯍꯦꯛꯃꯛ ꯈꯣꯡꯂꯔꯕꯗꯤ ꯂꯨꯏ ꯑꯩꯒꯤ ꯅꯪꯒꯤ ꯊꯣꯛꯏ ꯏꯪꯈꯣꯜ ꯁꯪꯕꯝ ꯃꯅꯨꯡꯗ ꯁꯨꯝꯅ ꯀꯀꯥ ꯈꯣꯡꯕꯁꯦ ꯑꯗꯨꯃꯛꯇꯤ ꯊꯣꯛꯑꯣꯏꯗ꯫ ꯁꯤꯅ ꯑꯣꯏꯕ ꯌꯥꯕꯗꯤ ꯒ꯭ꯔꯥꯝ ꯁꯝꯕꯟꯗ ꯑꯣꯏꯕ ꯑꯃ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯁꯨꯒꯨꯝꯕꯒꯤ ꯊꯣꯛꯏ ꯍꯥꯏꯗꯣ ꯍꯦꯛ ꯍꯥꯏꯗꯣꯛꯎꯔꯦ ꯈꯝꯅꯨꯅ꯫ ꯅꯣꯡꯌꯥꯏ ꯋꯥꯁꯤ ꯇꯥꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯈꯔꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯗꯨꯕꯨ ꯁꯦꯝꯕꯤ ꯃꯤꯔꯩ ꯄꯨꯡꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯏꯕꯦꯝꯃ ꯑꯗꯨꯕꯨ ꯁꯦꯝꯕꯤ ꯃꯤꯔꯩ ꯄꯨꯡꯗꯨꯗ ꯁꯤꯔ ꯅꯥꯔꯔꯤꯒꯗ꯭ꯔꯥ ꯁꯨꯝꯅ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯊꯣꯏꯕꯤ ꯃꯥꯒꯤꯗꯃꯛꯇ ꯅꯣꯡꯌꯥꯏ ꯋꯥꯈꯜ ꯇꯧꯈꯔꯦ꯫ ꯋꯥꯛꯆꯤꯡ ꯎꯂꯦꯟꯅ ꯌꯩꯔꯕ ꯄꯥꯃꯦꯟ ꯃꯥꯅ ꯄꯨꯡꯕꯗ ꯕꯁꯟꯇꯒꯤ ꯃꯥꯡ ꯊꯪꯕ ꯃꯥꯂꯪꯕꯅ ꯌꯩꯕꯒꯨꯝ ꯇꯣꯂꯦꯟ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯈꯤ꯫ ꯑꯃꯨꯛ ꯍꯟꯅ ꯈꯝꯕꯅ ꯃꯁꯤꯒꯤ ꯊꯥꯡꯉꯩ ꯁꯦꯡꯕ ꯊꯦꯡꯅꯈꯤꯕ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯔꯅꯦ ꯏꯆꯦꯝꯍꯟ? ꯉꯁꯤꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯀꯥꯗꯗꯤ ꯏꯆꯦꯝ ꯊꯦꯡꯅꯈꯤꯗꯔꯤ꯫ ꯄꯂꯦꯝ ꯄꯟꯊꯧ ꯍꯥꯛꯇꯛꯇ ꯐꯛꯂꯥꯡ ꯆꯤꯡꯈꯣꯡꯃꯛꯇꯗ ꯈꯣꯡꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯂꯦꯝ ꯄꯟꯊꯧ ꯂꯩꯈꯤꯗꯦ꯫ ꯅꯪ ꯑꯩꯒꯤꯃꯛꯇꯤ ꯊꯣꯛꯑꯣꯏ ꯏꯆꯦꯒꯤ ꯊꯣꯛꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯣꯏꯔꯕꯁꯨ ꯐꯩ꯫ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟ ꯇꯣꯡꯕ ꯍꯥꯏꯍꯩꯗꯦ꯫ ꯈꯣꯌꯨꯝ ꯄꯊꯥꯞ ꯇꯨꯡ ꯏꯟꯅ ꯀꯣꯟꯒꯗꯅꯤꯗꯣ ꯅꯍꯥꯛꯅ ꯏꯆꯦꯝꯒꯤ ꯁꯦꯕꯥ ꯄꯨꯝꯅꯃꯛ꯫ ꯃꯆꯦꯝ ꯋꯥꯁꯤ ꯇꯥꯕꯗ ꯃꯆꯤꯟ ꯊꯣꯔꯛꯂꯦ ꯈꯝꯕꯅ ꯉꯥꯡꯅꯔꯛꯏ ꯑꯅꯤꯗꯣ ꯄꯨꯛꯆꯦꯟ ꯇꯤꯡꯅ ꯈꯝꯕꯗꯣ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯈꯔꯦ꯫ ꯏꯆꯦ ꯊꯣꯏꯕꯤ ꯑꯗꯨꯗꯨꯝ ꯀꯕꯣ ꯃꯤꯔꯩ ꯄꯥꯛꯇꯨꯗ ꯅꯥ ꯌꯦꯛꯂꯔꯤꯒꯗꯔꯥ? ꯆꯨꯝꯃꯤꯅꯦꯍꯦ ꯏꯕꯨꯡꯉꯣ ꯅꯥ ꯌꯦꯛꯄꯃꯛꯇꯤ ꯇꯧꯔꯔꯣꯏ ꯁꯨꯝꯅ ꯈꯜꯂꯤ ꯏꯆꯦꯝꯅ꯫ ꯀꯔꯤꯅꯅꯣ ꯍꯥꯏꯕꯕꯨ ꯏꯕꯦꯝꯃ ꯅꯥꯔꯕꯗꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯥꯛꯀꯅꯤ ꯃꯪ ꯍꯥꯗ ꯎꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯊꯣꯏꯕꯤꯗꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯑꯃ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯏꯆꯟ ꯀꯔꯤ ꯇꯧꯔꯝꯃꯣꯏ ꯍꯥꯏꯕꯤꯔꯛꯏ ꯃꯆꯦꯝꯅ꯫ ꯈꯝꯕ ꯄꯨꯛꯅꯤꯡ ꯈꯤꯠꯅꯨꯡꯉꯥꯏ꯫ ꯁꯨꯝꯅ ꯋꯥꯁꯤ ꯇꯥꯟꯅꯔꯦ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯈꯔꯦ꯫ ꯀꯧ ꯏꯅꯨꯡ ꯌꯥꯍꯧꯞꯂꯦ꯫ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯜꯂꯛꯏ꯫ ꯅꯣꯡꯌꯥꯏ ꯇꯨꯝꯕ ꯌꯥꯈꯤꯗ꯭ꯔꯦ ꯏꯕꯦꯝꯃꯒꯤ ꯈꯟꯕꯗ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗ ꯈꯝꯕ ꯈꯪꯎꯏ ꯎꯏꯊꯔꯨꯏ꯫ ꯏꯕꯦꯝꯃꯅ ꯐꯣꯡ ꯐꯥꯎꯔꯛꯂꯦ꯫ ꯅꯣꯡꯌꯥꯏ ꯃꯃꯪ ꯑꯗꯨꯗ ꯂꯝꯌꯥꯏꯗ ꯆꯞ ꯂꯦꯛꯇꯨꯅ ꯂꯣꯌꯨꯝꯕꯕꯨ ꯂꯩꯇꯔꯥ ꯍꯥꯏꯅ ꯀꯧꯏ ꯊꯥꯗꯣꯏꯅ꯫ ꯈꯝꯕꯅ ꯃꯃꯪꯗ ꯏꯕꯦꯝꯃ ꯑꯩ ꯂꯩ ꯀꯩꯅꯣ ꯀꯕꯣꯗꯩ ꯀꯩꯗꯧꯉꯩ ꯂꯥꯛꯄꯒꯦꯅꯦ? ꯑꯩ ꯍꯧꯖꯤꯛꯇ ꯊꯨꯡꯉꯔꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯨꯔꯕꯔꯥ? ꯀꯔꯤꯒꯤ ꯌꯧꯖꯔꯨꯒꯅꯤ ꯌꯨꯝꯗꯗꯤ ꯂꯥꯛꯇꯅ ꯂꯣꯟꯅ ꯂꯥꯛꯆꯔꯤꯕꯅꯤ ꯄꯨꯝꯅꯃꯛ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯈꯔꯦ꯫ ꯈꯨꯃꯟ ꯅꯁꯛ ꯎꯗꯕ ꯇꯔꯥ ꯂꯨꯈꯥꯛ ꯆꯥꯗꯕ ꯀꯣꯔꯧ ꯀꯌꯥ ꯑꯣꯏꯔꯕ ꯅꯅꯥꯎ ꯏꯕꯨꯛ ꯊꯟꯗꯔꯦ ꯂꯨꯈꯥꯛ ꯈꯤꯇ ꯆꯥꯖꯒꯦ ꯊꯪꯂꯦꯟ ꯆꯦꯟꯖꯔꯛꯄꯅꯤ ꯇꯔꯥ ꯂꯦꯝꯃꯝꯗꯔꯕ꯭ꯔꯣ? ꯂꯩꯇ꯭ꯔꯦ ꯏꯕꯦꯝꯃ ꯀꯝꯗꯧꯅꯤ? ꯆꯐꯨꯗꯨꯗ ꯌꯦꯡꯕꯤꯔꯨꯕ? ꯌꯦꯡꯒꯦ ꯏꯕꯦꯝꯃ ꯉꯥꯏꯈꯣ ꯅꯣꯡꯌꯥꯏ ꯆꯪꯈ꯭ꯔꯦ ꯌꯦꯡꯉꯨꯔꯦ ꯂꯩꯔꯦ ꯏꯟꯁꯥꯡꯁꯨ ꯂꯩꯔꯦ ꯌꯥꯝꯅ ꯐꯔꯦ ꯏꯕꯨꯡꯉꯣ ꯂꯥꯏꯅ ꯈꯥꯛꯄꯤꯔꯝꯕꯅꯤ꯫ ꯊꯪꯂꯦꯟ ꯍꯥꯟꯅ ꯍꯥꯕꯤꯔꯣ ꯂꯨꯈꯥꯛ ꯑꯗꯨꯕꯨ ꯈꯤꯇ ꯅꯅꯥꯎ ꯆꯥꯖꯈꯤꯒꯦꯀꯣ ꯍꯥꯏꯔꯦ꯫ ꯈꯝꯕ ꯍꯥꯟꯅ ꯆꯥꯏ꯫ ꯆꯥꯛꯇꯨ ꯇꯣꯛꯂꯦ ꯈꯝꯕꯅ ꯈꯨꯃꯟ ꯃꯥꯒꯤ ꯀꯥꯡꯊꯣꯟꯗ ꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯃꯤ꯫ ꯊꯣꯏꯕꯤ ꯁꯦꯕꯥ ꯇꯧꯖꯔꯦ꯫ ꯇꯔꯥ ꯂꯦꯝꯕ ꯆꯥꯖꯔꯦ꯫ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯂꯩꯔꯒ ꯏꯕꯨꯡꯉꯣ
ꯑꯩ ꯆꯠꯂꯒꯦ ꯀꯕꯣ ꯇꯨꯃꯨ ꯅꯤꯡꯊꯧꯅ ꯊꯤꯔꯝꯂꯅꯤ ꯅꯅꯥꯎꯕꯨ ꯐꯔꯦ ꯏꯕꯦꯝꯃ ꯂꯦꯡꯉꯣ ꯅꯄꯥ ꯏꯕꯨꯡꯉꯣꯃꯛꯅ ꯀꯧꯈꯠꯄꯤꯔꯣ ꯌꯥꯗ꯭ꯔꯁꯨ ꯏꯕꯥꯏꯒ ꯇꯥꯟꯅꯔꯒ ꯀꯧꯈꯠꯀꯦꯀꯣ ꯅꯍꯥꯛꯄꯨ ꯃꯣꯏꯔꯥꯡ ꯂꯩꯕ ꯌꯥꯗꯔꯣ ꯅꯣꯔꯥ ꯅꯪꯕꯨ ꯄꯨꯗꯨꯅ ꯑꯩꯒꯤ ꯈꯨꯃꯟ ꯂꯝꯗꯝꯗ ꯂꯩꯖꯔꯨꯅꯤ ꯋꯥꯔꯨꯅꯨ ꯊꯤꯟꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯃꯥꯡꯗ ꯊꯥꯗꯨꯅ ꯍꯣꯖꯪꯂꯣꯝꯗ ꯊꯣꯔꯛꯂꯦ ꯅꯣꯡꯌꯥꯏ ꯃꯪꯂꯥꯟꯖꯥꯟꯗꯨꯗ ꯂꯦꯡꯉꯝꯃꯣꯀꯣ ꯏꯕꯦꯝꯃ ꯍꯥꯏꯔꯗꯨꯅ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯆꯠꯈ꯭ꯔꯦ ꯀꯕꯣ ꯄꯥꯡꯗꯨꯅ ꯊꯣꯏꯕꯤ ꯃꯥꯕꯨ ꯆꯤꯡꯅ ꯌꯦꯡ ꯈꯨꯃꯟ ꯍꯣꯖꯪꯂꯣꯝꯗ ꯈꯝꯕꯃꯥꯅ ꯂꯩꯍꯧꯔꯦ ꯆꯤꯡꯅ ꯌꯦꯡꯍꯧꯏ ꯃꯤꯠꯇ ꯄꯤꯕꯨ ꯇꯥꯍꯧꯏ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯈꯝꯕ ꯃꯪꯐꯥꯎꯅꯈꯔꯦ ꯈꯝꯕ ꯐꯨꯛ ꯐꯨꯛ ꯍꯦꯛ ꯍꯧꯒꯠꯂꯤ ꯊꯃꯣꯏ ꯑꯗꯣ ꯂꯥꯡꯈꯔꯦ ꯃꯐꯝ ꯃꯌꯥꯏ ꯑꯗꯨꯗ ꯐꯝꯅ ꯈꯜꯂꯛꯏ ꯏꯆꯦꯝꯍꯟꯗ ꯇꯥꯛꯁꯤꯔꯥ ꯅꯥꯎꯗꯨꯝ ꯆꯥꯎꯅꯅꯕꯅꯤ ꯃꯕꯥꯏ ꯇꯟꯅ ꯆꯠꯂꯒꯦ ꯅꯨꯡꯉꯥꯏꯇꯔꯦ ꯊꯋꯥꯏꯁꯤ ꯅꯍꯥ ꯑꯣꯏꯔꯕꯃꯛꯁꯨ ꯇꯔꯦꯠ ꯁꯦꯜꯂꯨꯡꯍꯟꯕꯅꯤ ꯈꯪꯂꯝꯒꯅꯤ ꯏꯕꯥꯏꯗꯤ ꯈꯪꯂꯝꯗꯕ ꯊꯣꯛꯂꯁꯨ ꯑꯍꯩ ꯑꯁꯤꯡ ꯑꯇꯩꯗ ꯏꯁꯦꯟ ꯏꯚꯥꯏ ꯇꯥꯟꯅꯒꯦ ꯈꯨꯃꯟ ꯃꯕꯨꯛ ꯂꯦꯞꯈꯔꯦ ꯂꯩꯔꯥꯡꯁꯤꯡꯒꯤ ꯁꯛꯄꯨꯗꯤ ꯁꯤꯡꯌꯦꯟꯃꯥꯒꯤ ꯃꯅꯝꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯍꯨꯕꯒꯨꯝ ꯅꯨꯡꯁꯤꯕꯒꯤ ꯃꯀꯥꯗ ꯅꯨꯔꯥꯏ ꯃꯄꯥꯎꯈꯣꯟ ꯑꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯂꯨꯝꯈꯔꯦ ꯂꯩꯕ ꯌꯥꯗꯦ ꯈꯝꯕꯗꯣ ꯑꯌꯨꯛꯇꯨ ꯎꯔꯛꯄꯗ ꯃꯕꯥꯏꯒꯤ ꯀꯥꯗ ꯇꯟꯅ ꯂꯥꯛꯑꯦ ꯂꯥꯏꯅ ꯁꯨꯝꯖꯤꯟꯕꯗꯧꯅ ꯈꯝꯅꯨꯁꯨ ꯇꯨꯝꯊꯔꯨꯔꯦ ꯉꯥꯏꯍꯥꯛꯇꯣ ꯃꯆꯦꯝꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯈꯝꯕꯅꯁꯨ ꯇꯥꯛꯑꯝꯗ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯆꯥꯏꯊꯕꯗ ꯅꯪꯅꯕ ꯍꯥꯏꯗꯨꯅ ꯉꯟꯇꯥ ꯀꯥꯔꯛꯄꯗꯨꯗ ꯃꯁꯦꯟ ꯑꯉꯥꯡ ꯈꯝꯕꯒ ꯐꯩꯔꯣꯏꯖꯥꯝꯕ ꯊꯦꯡꯅꯔꯦ ꯈꯨꯟꯗꯤꯟꯕꯤꯗ ꯑꯅꯤꯗꯣ ꯐꯩꯔꯣꯏꯖꯥꯝꯕ ꯃꯕꯥꯏꯅ ꯑꯁꯤꯕꯨ ꯏꯕꯨꯡꯉꯣ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯏꯕꯥꯏ ꯀꯩꯗꯅꯣ ꯏꯕꯥꯏꯒꯤꯗ ꯂꯥꯛꯄꯅꯤ ꯀꯗꯣꯝꯗꯅꯣ ꯉꯟꯇꯥꯅ ꯂꯦꯡꯊꯣꯔꯛꯏꯕꯁꯤꯅ ꯁꯅꯥ ꯊꯧꯒꯟ ꯅꯪꯅꯕ ꯏꯕꯥꯏ ꯈꯔ ꯊꯨꯔꯛꯂꯦ ꯃꯕꯥꯏ ꯋꯥꯁꯤ ꯇꯥꯕꯗ ꯅꯣꯡꯌꯥꯏ ꯄꯨꯛꯅꯤꯡ ꯀꯥꯏꯈꯔꯦ ꯃꯁꯦꯟ ꯁꯛꯇꯨ ꯎꯕꯗ ꯀꯩꯗꯧꯔꯕꯒꯦ ꯅꯪꯕꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯕꯒꯦ ꯅꯆꯦꯝꯒ ꯈꯠꯅꯔꯕꯔꯅꯦ ꯃꯗꯨ ꯅꯠꯇꯦ ꯏꯕꯥꯏꯕꯨ ꯀꯔꯤꯅꯣ ꯃꯪꯒꯤ ꯋꯥꯅꯤ ꯀꯔꯝꯅ ꯏꯆꯟ ꯏꯕꯦꯝꯃ ꯑꯩꯉꯣꯟꯗꯩꯗꯤ ꯆꯠꯈ꯭ꯔꯤ ꯍꯧꯖꯤꯛ ꯃꯪꯗꯅꯤꯀꯣ ꯏꯕꯥꯏꯕꯨ ꯃꯪꯒꯤ ꯋꯥꯕꯨ ꯅꯪꯁꯤꯅ ꯁꯃꯨꯗ꯭ꯔ ꯈꯣꯡꯅ ꯂꯥꯟꯕꯒꯨꯝ ꯃꯪꯒꯨꯝꯕꯒꯤ ꯋꯥꯗꯨꯕꯨ ꯏꯂꯨ ꯂꯨꯅ ꯈꯟꯖꯤꯜꯂꯦ ꯃꯪꯒꯨꯝꯕ ꯍꯥꯏꯗꯨꯅꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯣ ꯏꯆꯦꯟꯁꯤꯗꯤ ꯀꯔꯤꯅꯣ ꯏꯕꯥꯏ ꯅꯨꯡꯉꯥꯏꯇꯔꯦꯗ ꯃꯪ ꯑꯃꯨꯛꯇ ꯂꯤꯖꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯤꯔꯣ ꯍꯥꯏꯔꯗꯨꯅ ꯃꯕꯥꯏꯅ ꯃꯪꯁꯤ ꯁꯨꯞꯇꯛ ꯂꯤꯔꯛꯏ ꯃꯃꯩꯗꯨꯗ ꯈꯝꯕꯅ ꯏꯕꯥꯏ ꯏꯕꯨꯡꯉꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯝꯕ ꯑꯩꯒꯤ ꯏꯕꯨꯛꯁꯤ ꯍꯦꯛ ꯃꯪꯐꯥꯎꯅꯔꯒ ꯑꯩ ꯂꯥꯛꯆꯔꯤꯕꯁꯤꯅꯤ ꯐꯤꯉꯧ ꯉꯥꯛꯇ ꯁꯦꯠꯄꯒꯨꯝ ꯐꯤꯔꯨ ꯈꯨꯝꯕ ꯑꯣꯏꯅ ꯎꯏ ꯂꯤꯔꯦ ꯃꯪ ꯉꯁꯤ ꯐꯩꯔꯣꯏꯖꯥꯝꯕ ꯍꯥꯏꯕꯁꯤ ꯈꯝꯕ ꯃꯥꯕꯨ ꯆꯍꯤꯗꯨ 3 ꯐꯥꯅ ꯍꯟꯖꯗꯦ ꯃꯪ ꯑꯗꯨ ꯇꯥꯕꯗ ꯈꯣꯡꯕꯤ ꯂꯩꯗ ꯇꯛꯇꯨꯅ ꯋꯥꯈꯜ ꯇꯧꯏ ꯃꯕꯥꯏꯅ ꯃꯪꯒꯤ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯉꯨꯕꯒꯤ ꯅꯠꯇꯦ ꯋꯥꯔꯦ ꯐꯩꯔꯣꯏꯖꯥꯝꯕꯗꯣ ꯈꯨꯃꯟ ꯃꯥꯅ ꯑꯩ ꯏꯕꯥꯏꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯈ꯭ꯔꯦ ꯀꯔꯝꯅꯣ ꯏꯕꯨꯡꯉꯣ ꯆꯨꯝꯃꯤ ꯃꯪ ꯑꯁꯤ ꯏꯕꯥꯏ ꯁꯨꯝ ꯈꯜꯂꯨꯕꯗ ꯑꯩꯗꯤ ꯍꯥꯏꯖꯅꯤꯡꯗꯔꯦ ꯀꯔꯤ ꯋꯥꯅꯣ ꯏꯕꯥꯏꯕꯨ ꯍꯥꯏꯗ ꯌꯥꯗꯦ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯀꯥꯟꯅꯒꯗꯒꯦ ꯃꯆꯥ ꯏꯕꯦꯝꯃ ꯂꯩꯇꯔꯦ ꯑꯋꯣꯏꯕꯔꯅꯦ ꯏꯕꯥꯏ ꯏꯕꯨꯡꯉꯣ ꯁꯤꯔꯦ ꯁꯣꯏꯗ꯭ꯔꯦ ꯍꯤ ꯄꯥꯝꯃꯨꯏꯗ ꯏꯕꯦꯝꯃ ꯍꯥꯏꯔꯝꯂꯒ ꯈꯝꯕꯗꯣ ꯃꯉꯥꯟ ꯐꯕ ꯅꯨꯃꯤꯠꯄꯨ ꯔꯥꯍꯨ ꯃꯥꯅ ꯎꯝꯕꯒꯨꯝ ꯄꯨꯝꯃꯨ ꯑꯣꯏꯅ ꯃꯨꯁꯤꯟꯈ꯭ꯔꯦ ꯐꯩꯔꯣꯏꯖꯥꯝꯕꯅ ꯏꯕꯨꯡꯉꯣ ꯐꯤꯉꯧ ꯁꯦꯠꯂꯤ ꯍꯥꯏꯕꯗꯥꯏ ꯃꯥꯅꯤ ꯏꯕꯥꯏ ꯍꯥꯏꯗꯨꯅ ꯈꯝꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯃꯄꯤ ꯑꯣꯔꯣ ꯇꯥꯅ ꯈꯨꯝꯃꯤ ꯃꯕꯥꯏ ꯌꯦꯡꯗꯨꯅ ꯂꯦꯞꯄ ꯉꯝꯗꯦ ꯈꯝꯕꯗꯣ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎ ꯐꯨꯡ ꯂꯥꯎꯅ ꯀꯥꯈꯤꯕ ꯈꯨꯟꯗꯤꯟꯕꯤꯒꯤ ꯂꯝꯗꯝꯗ ꯊꯥꯗꯣꯏꯃꯥꯒꯤ ꯃꯩꯗꯨꯅ ꯏꯀꯪꯁꯤꯡꯕꯨ ꯆꯥꯛꯄꯒꯨꯝ ꯈꯝꯕ ꯃꯥꯕꯨ ꯆꯥꯛꯈꯔꯦ ꯄꯥꯃꯦꯜ ꯃꯎ ꯑꯆꯧꯕ ꯃꯄꯥꯟ ꯃꯔꯥ ꯐꯛꯇꯨꯅ ꯍꯥꯏꯔꯝꯗꯨꯅ ꯗꯝ ꯂꯩꯃꯥꯏꯊꯛꯇ ꯇꯥꯊꯈ꯭ꯔꯦ ꯈꯨꯃꯟ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯣ ꯃꯕꯥꯏꯗꯨꯗ ꯌꯦꯡꯍꯧꯏ ꯃꯁꯦꯟ ꯃꯇꯧ ꯎꯕꯗ ꯐꯩꯔꯣꯏꯖꯥꯝꯕ ꯅꯨꯡꯉꯥꯏꯇꯦ ꯇꯨꯈꯔꯕ ꯈꯝꯕꯕꯨ ꯆꯤꯡꯈꯠꯄꯤꯔꯦ ꯃꯕꯥꯏꯅ ꯏꯕꯨꯡꯉꯣ ꯀꯔꯤ ꯀꯞꯄꯨꯅꯣ ꯍꯧꯅꯩꯗꯣ ꯁꯤꯔꯕꯗꯤ ꯁꯣꯏꯗꯅ ꯄꯥꯎ ꯃꯔꯥꯏ ꯂꯥꯛꯆꯅꯤ ꯀꯔꯝꯕ ꯀꯥꯟꯗ ꯇꯥꯅꯤ ꯄꯥꯎꯁꯤꯃꯛꯇꯤ ꯏꯕꯥꯏꯕꯨ ꯅꯨꯃꯤꯠ ꯁꯥꯏꯖꯨꯝ ꯇꯥꯕ ꯐꯥꯎ ꯇꯥꯕ ꯌꯥꯏꯅ ꯑꯗꯨꯋꯥꯏꯗ ꯀꯕꯣ ꯑꯁꯤꯕꯨ ꯏꯕꯥꯏꯕꯨ ꯍꯛꯅꯃꯛꯇꯤ ꯊꯥꯞꯇꯔꯥ ꯀꯔꯤ ꯋꯥꯅꯣ ꯑꯩꯈꯣꯏꯅ ꯆꯠꯇꯕꯒꯤ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅꯃꯥꯟ ꯈꯣꯏꯗꯤ ꯆꯍꯤ 40-50ꯃꯨꯛ ꯁꯨꯔꯛꯄ ꯇꯟꯖꯥ ꯑꯗꯨꯋꯥꯏ ꯀꯜꯂꯤꯉꯩ ꯃꯇꯝꯗꯅꯤ ꯀꯕꯣ ꯂꯣꯏꯄꯣꯠ ꯊꯧꯕꯗ ꯅꯣꯡꯃꯗ 2-3ꯂꯛ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯍꯥꯏ ꯏꯕꯥꯏꯕꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯒꯦꯕ ꯀꯔꯤꯅꯣ ꯆꯠꯅꯤꯡꯉꯣꯏꯗꯀꯣ ꯏꯕꯥꯏ ꯀꯗꯥꯏ ꯀꯕꯣꯗꯔꯅꯦ ꯆꯠꯅꯤꯡꯉꯣꯏꯗꯀꯣ ꯃꯥꯅꯤ ꯅꯪꯅ ꯍꯥꯏꯗ ꯇꯧꯕꯅꯤ ꯏꯕꯥꯏ ꯉꯁꯥꯏꯅ ꯆꯠꯅꯤꯡꯉꯦ ꯁꯅꯥ ꯊꯧꯒꯜꯂꯣꯝꯒꯤꯗꯤ ꯃꯤꯂꯩ ꯍꯧꯏ ꯁꯣꯏꯔꯣꯏꯗ ꯂꯦꯡꯉꯁꯤ ꯏꯕꯥꯏ ꯑꯗꯨꯗꯤ ꯉꯥꯏꯈꯣ ꯑꯩꯈꯣꯏꯅꯤꯒꯤꯁꯦ ꯕꯤꯙꯤ ꯈꯪꯕ ꯑꯆꯧꯕ ꯑꯃꯠꯇꯗꯤ ꯇꯥꯛꯑꯝꯁꯤ ꯍꯤ ꯀꯅꯥꯅ ꯅꯃꯥꯟꯗ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯥꯏꯕꯨ ꯅꯃꯥꯟꯒꯗꯤ ꯅꯪꯒ ꯊꯦꯡꯅꯧ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯣ ꯂꯥꯛꯑꯦ ꯀꯣꯟꯊꯣꯡ ꯌꯧꯔꯛꯂꯦ ꯃꯕꯥꯏ ꯑꯁꯨꯝ ꯂꯩꯔꯝꯒꯦ
ꯑꯩꯅ ꯏꯟꯁꯤꯟꯕꯅꯤ ꯍꯥꯏꯔꯅꯤ꯫ ꯐꯩꯔꯣꯏꯖꯥꯝꯕ ꯂꯩꯍꯧꯔꯦ ꯆꯥꯎꯕꯩ ꯈꯔꯥꯏ ꯊꯣꯡꯖꯤꯟꯗꯒꯤ ꯅꯣꯡꯌꯥꯏ ꯃꯗꯣꯝ ꯆꯪꯂꯛꯂꯦ꯫ ꯆꯥꯎꯕ ꯃꯥꯡꯒꯣꯜ ꯂꯥꯡꯗꯨꯗ ꯂꯩꯔꯝꯃꯤꯗꯣ ꯉꯟꯇꯥ ꯍꯧꯏ ꯆꯥꯎꯕ ꯆꯥꯟꯖꯔꯝꯕ ꯈꯝꯕꯕꯨ ꯎꯖꯕꯗ ꯃꯌꯥꯝꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯊꯣꯟꯕꯅ ꯀꯔꯤꯅꯣ ꯁꯥꯖꯧ ꯉꯟꯇꯥ ꯂꯥꯛꯄꯗ ꯍꯪꯉꯤ ꯈꯝꯕ ꯏꯃꯥꯟꯕꯨ ꯍꯥꯏꯅ ꯈꯨꯔꯝꯂꯕꯗ ꯋꯥꯗꯤ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯈꯨꯃꯟ ꯃꯥꯒꯤ ꯐꯤꯖꯦꯜꯗꯨ ꯎꯔꯨꯕꯗꯩ ꯅꯣꯡꯊꯣꯟꯕ ꯋꯥꯈꯜ ꯑꯃ ꯄꯣꯛꯂꯛꯏ꯫ ꯑꯉꯝꯕ ꯄꯤꯁꯨꯝ ꯁꯨꯛ ꯇꯛꯅ ꯁꯥꯖꯧ ꯏꯃꯥꯟ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯃꯤꯅ ꯉꯥꯡꯅꯕ ꯆꯨꯝꯕ ꯇꯥꯔꯦ꯫ ꯅꯪ ꯑꯁꯦ ꯌꯥꯝꯅ ꯑꯣꯛꯇ꯭ꯔꯦ ꯍꯥꯏꯅꯔꯦ꯫ ꯇꯧꯅꯨ ꯇꯧꯅꯨ, ꯅꯄꯥꯒ ꯑꯩꯒ ꯑꯅꯤ ꯆꯪꯗꯨꯅ ꯈꯪꯉꯨ ꯌꯩꯒꯗꯕꯅꯤ꯫ ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏ ꯆꯠꯂꯨꯏ? ꯎꯁꯤꯠꯇꯕ ꯍꯥꯏꯕꯨ ꯃꯁꯦ, ꯅꯣꯡꯊꯣꯝꯕꯤ ꯆꯩ ꯄꯨꯔꯛꯎ꯫ ꯁꯨꯝꯅ ꯌꯥꯛꯅ ꯉꯥꯡꯉꯛꯏ꯫ ꯈꯨꯃꯟ ꯂꯩꯗ ꯄꯛꯇꯨꯅ ꯏꯃꯥꯟ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩ ꯇꯧꯖꯗꯦ, ꯁꯣꯝꯗ ꯆꯨꯝꯅ ꯏꯃꯥꯟ ꯈꯣꯏꯔꯝꯒꯦ ꯍꯥꯏꯅ ꯂꯥꯛꯆꯔꯤꯕꯅꯤ, ꯑꯆꯨꯝꯕꯅꯤ꯫ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯍꯥꯏꯌꯨ꯫ ꯍꯥꯏꯔꯛꯄꯗ ꯈꯝꯕꯗꯣ ꯈꯨꯝꯐꯝ ꯂꯩꯇ꯭ꯔꯦ꯫ ꯅꯣꯡꯌꯥꯏꯅ ꯋꯥꯗꯨ ꯊꯩꯔꯦ꯫ ꯏꯃꯥꯟ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯏꯪꯈꯣꯜ ꯌꯥꯝꯅ ꯀꯣꯏꯖꯔꯦ, ꯑꯩꯒꯤꯗ ꯊꯥꯅꯕ ꯄꯣꯠ ꯃꯔꯨ ꯃꯔꯥꯡ ꯈꯔꯗꯪ ꯍꯪꯖꯁꯤꯔꯥ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯈꯝꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯊꯨꯞꯄ ꯌꯥꯈꯤꯗꯦ꯫ ꯅꯠꯇꯦ ꯈꯝꯕ, ꯀꯔꯤꯅꯣ ꯊꯨꯞꯀꯅꯨ, ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯋꯥ ꯑꯁꯤ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯋꯥꯔꯝꯅꯤ꯫ ꯑꯁꯤ ꯐꯥꯎꯕ ꯍꯥꯏꯔꯛꯏ꯫ ꯂꯧꯁꯤꯡ ꯆꯥꯎꯕ ꯅꯣꯡꯊꯣꯝꯕ, ꯇꯤꯜꯋꯥ ꯂꯥꯏꯋꯥ ꯍꯩꯔꯕ, ꯅꯤꯡꯊꯧ ꯃꯔꯣꯟ ꯌꯥꯝꯂꯕ, ꯃꯤꯒꯤ ꯈꯣꯡꯊꯥꯡ ꯄꯨꯛꯅꯤꯡꯁꯨ ꯍꯣꯗ꯭ꯔꯣꯡ ꯍꯣꯏꯅ ꯂꯣꯏꯅ ꯎꯕ ꯉꯝꯕ ꯆꯥꯎꯕꯅꯤ꯫ ꯁꯤꯒꯤ ꯃꯋꯥ ꯇꯥꯕꯗ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯗ ꯈꯝꯕꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫ ꯍꯥꯏꯗꯣꯔꯛꯂꯦ ꯈꯝꯕꯗꯣ, ꯆꯨꯝꯃꯤ ꯏꯃꯥꯟ ꯏꯕꯨꯡꯉꯣ, ꯀꯅꯥꯅꯣ ꯅꯪꯅ ꯄꯥꯝꯕ? ꯃꯗꯨ ꯅꯠꯇꯦ, ꯏꯃꯥꯟꯕꯨ ꯍꯥꯏꯔꯝꯕꯗꯨꯗ ꯈꯝꯕꯅ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯂꯣꯏꯅ ꯇꯝꯖꯔꯦ꯫ ꯅꯣꯡꯊꯣꯝꯕꯗꯣ ꯅꯕꯥꯏꯗꯦ ꯊꯣꯡꯒꯥꯟꯁꯤꯗ ꯂꯩꯍꯧꯔꯤ꯫ ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯆꯠꯄꯣꯏ ꯅꯤꯡꯏ, ꯑꯗꯨꯒ ꯆꯠꯇꯕꯣꯏꯔꯦꯀꯣ ꯁꯥꯖꯧ꯫ ꯏꯃꯥꯟ ꯏꯕꯨꯡꯉꯣ, ꯆꯠꯆꯗꯦ, ꯊꯤꯜꯂꯦ, ꯅꯕꯥꯏ ꯀꯧꯁꯤꯜꯂꯨ꯫ ꯅꯣꯡꯊꯣꯝꯕꯤ, ꯇꯥꯔꯕꯔꯥ? ꯆꯥꯛ ꯊꯤꯜꯂꯦ, ꯊꯣꯡꯗ꯭ꯔꯤꯕꯔꯥ? ꯁꯒꯣꯜꯅ ꯐꯅꯤ ꯅꯤꯡꯏ, ꯁꯨꯝꯅ ꯊꯧꯔꯥꯡ ꯇꯧꯈꯔꯦ꯫ ꯁꯒꯣꯜ ꯆꯠꯄ ꯍꯥꯏꯕꯁꯦ ꯁꯖꯤꯛ ꯅꯨꯡꯖꯤꯠ ꯍꯥꯏꯕꯅꯦ, ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯏꯕꯥꯏꯕꯨ, ꯈꯣꯡꯅ ꯑꯗꯨꯝ ꯐꯒꯗꯔꯥ ꯁꯨꯝꯅ ꯈꯜꯂꯤ꯫ ꯅꯁꯦꯟꯗꯤ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ, ꯏꯕꯥꯏꯁꯨ ꯃꯥꯅꯗꯨꯝ ꯄꯥꯝꯃꯤꯗ, ꯃꯗꯨꯅꯗꯨꯝ ꯄꯥꯝꯃꯤꯗ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯣ ꯈꯝꯕ ꯐꯩꯔꯣꯏꯖꯥꯝꯕꯒ ꯀꯕꯣꯔꯣꯝꯗ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯈꯨꯗꯣꯡ ꯊꯤꯕ ꯂꯝꯕꯤ ꯑꯃ, ꯂꯝꯁꯥꯡ ꯑꯣꯏꯕ ꯂꯝ ꯑꯃ, ꯁꯨꯝꯕ ꯂꯝꯕꯤ ꯃꯇꯥꯅ ꯁꯒꯣꯜꯗꯒꯤ ꯈꯣꯡꯅ ꯐꯩ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯒꯣꯜꯅ ꯆꯠꯄꯁꯨ ꯃꯌꯥꯎꯏ꯫ ꯄꯥꯡꯒꯜ ꯀꯟꯕ ꯑꯅꯤꯅꯤ ꯈꯝꯕ ꯐꯩꯔꯣꯏꯖꯥꯝꯕꯗꯤ, ꯂꯥꯡꯒꯣꯏ ꯇꯣꯡꯕ ꯀꯅꯥꯅ ꯇꯥꯟꯕ ꯂꯥꯛꯄ ꯉꯝꯅꯗꯦ꯫ ꯃꯥꯂꯪ ꯃꯥꯡꯕꯨ ꯊꯥꯗꯨꯅ ꯑꯅꯤꯗꯨꯅ ꯂꯥꯛꯄꯗꯨ ꯈꯦꯕ ꯄꯨꯡꯗꯨ ꯊꯅꯝꯃꯦ, ꯏꯊꯥꯏ ꯂꯝꯗꯝ ꯄꯥꯏꯈꯔꯦ꯫ ꯐꯩꯔꯣꯏꯖꯥꯝꯕ ꯈꯝꯕꯗꯤ ꯕꯁꯟꯇꯒꯤ ꯈꯣꯏꯃꯨꯅꯤ, ꯑꯅꯤꯗꯨꯒꯤ ꯊꯋꯥꯏꯗꯤ ꯂꯩꯔꯥꯡ ꯁꯥꯠꯄ ꯂꯝꯗꯝꯗ ꯄꯥꯏꯈ꯭ꯔꯦ, ꯍꯥꯟꯅ ꯌꯧꯈꯔꯦ꯫ ꯀꯦꯒꯦ ꯂꯩꯄꯥꯛꯂꯣꯝꯗꯗꯤ ꯊꯋꯥꯏ ꯌꯥꯎꯗ ꯍꯛꯆꯥꯡꯕꯨ ꯏꯄꯪ ꯄꯪꯅ ꯂꯩꯔꯨꯔꯦ꯫ ꯂꯩꯔꯥꯡꯒꯨꯟꯅ ꯍꯦꯟꯈꯤꯕ ꯃꯥꯒꯤꯗꯃꯛ ꯈꯟꯕꯗ ꯆꯥꯎꯕ ꯅꯣꯡꯊꯣꯟ ꯐꯥꯎꯕꯅꯤ ꯁꯣꯝꯗ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯇꯥꯛꯄꯤꯔꯛꯇ꯭ꯔꯦ ꯑꯅꯤꯗ꯫ ꯑꯅꯤꯅꯁꯨ ꯍꯪꯂꯛꯇꯦ, ꯀꯕꯣ ꯂꯝꯕꯤ ꯈꯪꯂꯛꯇꯦ꯫ ꯏꯕꯥꯏ ꯂꯝꯕꯤ ꯈꯪꯕꯔꯥ? ꯍꯪꯉꯤ ꯃꯁꯦꯟ ꯈꯝꯕꯅ꯫ ꯀꯔꯤ ꯋꯥꯅꯣ ꯏꯕꯨꯡꯉꯣ, ꯅꯪꯗꯨꯝ ꯈꯪꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯗꯤ ꯀꯗꯥꯏ ꯈꯪꯗꯒꯦ? ꯃꯤꯅ ꯉꯥꯡꯅ ꯁꯥꯟꯅꯕ ꯇꯨꯛ ꯇꯥꯕ ꯃꯈꯩ ꯃꯉꯥꯏ, ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯅꯤ? ꯍꯧꯅꯗꯦꯗꯣ ꯏꯕꯥꯏ, ꯆꯠꯁꯤ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯁꯥꯖꯧ ꯃꯥꯡ ꯊꯥꯔꯛꯂꯦ꯫ ꯋꯥꯡꯉꯨ ꯀꯤꯍꯣꯝ ꯊꯥꯐꯝ ꯇꯥꯔꯦ꯫ ꯑꯅꯤꯗꯨ ꯈꯟꯅꯩ꯫ ꯀꯥꯕ꯭ꯔꯪ ꯆꯥꯛꯍꯧꯗꯦ, ꯅꯠꯇꯦ ꯍꯥꯏꯅ ꯅꯣꯡꯄꯣꯛ ꯑꯣꯟꯗꯨꯅ ꯍꯟꯗꯣꯛꯄꯗꯨꯗ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯃꯣꯟꯗꯨꯝ ꯌꯧꯔꯦ꯫ ꯃꯁꯤꯔ ꯏꯕꯥꯏ? ꯅꯠꯇꯦ, ꯀꯥꯕ꯭ꯔꯪ ꯆꯥꯛ ꯍꯧꯗ꯭ꯔꯕꯗꯤ ꯀꯕꯣ ꯅꯠꯇꯦ ꯍꯥꯏꯅꯔꯦ꯫ ꯃꯄꯥꯝ ꯃꯣꯏꯔꯥꯡ ꯂꯝꯗꯝꯗ ꯈꯨꯃꯟ ꯆꯅꯨ ꯂꯥꯏꯔꯕꯤ, ꯅꯣꯡꯌꯥꯏ ꯆꯅꯨ ꯄꯣꯟꯖꯦꯝꯕꯤ, ꯃꯗꯨ ꯅꯤꯡꯊꯧ ꯊꯤꯈꯔꯦ꯫ ꯅꯣꯡꯊꯣꯟꯕꯒꯤ ꯌꯧꯕꯗ ꯃꯊ꯭ꯋꯥꯏ ꯈꯣꯡꯒꯨꯟ ꯈꯪꯈꯔꯦ, ꯃꯧꯄ꯭ꯋꯥꯏ ꯈꯣꯡꯒꯨꯟ ꯈꯪꯈꯔꯦ꯫ ꯈꯝꯅꯨ ꯃꯗꯣꯝ ꯍꯔꯥꯎꯖꯩ, ꯀꯣꯔꯧ ꯋꯥꯡꯅ ꯄꯥꯃꯦꯟꯊꯛ ꯇꯥꯡꯅ ꯁꯥꯠꯄꯤ ꯂꯩꯔꯥꯡꯒꯤ ꯆꯤꯡꯌꯦꯟꯒꯨꯝꯅ ꯋꯥꯡꯕꯅ ꯅꯨꯡꯁꯤꯕꯅ ꯃꯆꯟꯕꯨ ꯈꯣꯏꯌꯨꯝ ꯂꯥꯏꯅꯤꯡ ꯆꯦꯠꯈꯔꯦ꯫ ꯃꯁꯦꯟ ꯃꯕꯥꯏ ꯂꯥꯛꯄꯗꯤ ꯋꯥꯏꯈꯣꯡ ꯂꯝꯅꯨꯡꯁꯤ ꯌꯧꯔꯦ꯫ ꯂꯝꯗꯨꯒ ꯌꯦꯡꯕꯗ ꯀꯕꯣ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯕ ꯄꯥꯈꯪꯅ ꯄꯥꯈꯪ ꯎꯁꯤꯠꯇꯦ, ꯅꯨꯔꯥ ꯃꯁꯦꯟ ꯊꯥꯅꯗꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯖꯩ꯫ ꯈꯣꯏꯌꯨꯝ ꯃꯥꯅ ꯁꯦꯝꯕꯗ ꯄꯥꯕꯣꯠꯁꯟꯒꯤ ꯄꯥꯡꯈꯛꯅꯤ, ꯇꯥꯟꯅꯍꯤꯒꯤ ꯃꯑꯣꯡꯅꯤ꯫ ꯋꯥꯏꯈꯣꯡ ꯂꯝꯗꯝ ꯑꯗꯨꯒꯤ ꯀꯣꯟꯊꯣꯡ ꯈꯨꯗꯤꯡ ꯃꯤ ꯉꯥꯛꯇ ꯌꯦꯡꯅꯔꯛꯏ꯫ ꯑꯅꯤꯗꯣ ꯄꯥꯈꯪ ꯃꯃꯥꯟꯅꯕꯅ ꯈꯨꯔꯝꯍꯧꯗꯦ ꯍꯥꯏꯕꯗ ꯈꯥꯛꯏ, ꯅꯤꯡꯊꯤꯖꯈꯔꯦ꯫ ꯍꯅꯨ ꯍꯅꯥ ꯄꯨꯝꯕꯅ ꯃꯆꯥ ꯑꯣꯏꯕ ꯄꯥꯝꯍꯧꯏ, ꯅꯨꯔꯥ ꯑꯣꯏꯕꯤꯁꯤꯡꯗꯨꯅ ꯃꯤꯠꯀꯤ ꯀꯨꯝꯃꯩ ꯑꯣꯏꯍꯧꯏ꯫ ꯀꯔꯤ ꯂꯝꯗꯒꯤꯅꯣꯅꯦ? ꯀꯗꯥꯏ ꯇꯥꯟꯅ ꯂꯦꯡꯉꯤꯕ? ꯃꯣꯏꯔꯥꯡ ꯂꯝꯗꯝꯗꯒꯤꯅꯤ, ꯀꯕꯣ ꯆꯠꯀꯦ ꯂꯥꯛꯄꯅꯤ꯫ ꯂꯝꯕꯤ ꯁꯤꯕꯨ ꯀꯗꯥꯏ? ꯁꯣꯝꯗ ꯁꯨꯝ ꯂꯦꯡꯕꯤꯌꯨ꯫ ꯁꯨꯝꯗꯧꯅ ꯍꯪꯅꯔꯦ꯫ ꯆꯤꯡꯒꯤ ꯂꯝꯕꯤ ꯀꯥꯔꯛꯏ꯫ ꯊꯣꯏꯕꯤ ꯈꯨꯕꯝ ꯊꯦꯡꯅꯔꯦ꯫ ꯊꯣꯏꯕꯤ ꯃꯥꯒꯤ ꯈꯨꯕꯝꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯑꯅꯤꯗꯣ꯫ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏ, ꯑꯃꯨꯛꯁꯨ ꯊꯋꯥꯏ ꯋꯥꯅ ꯋꯥꯔꯤ ꯁꯥꯏ꯫ ꯅꯨꯃꯤꯠ ꯁꯨꯃꯥꯡ ꯃꯌꯥꯏꯒꯤ ꯇꯥꯟꯖꯥ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯈꯥꯡꯄꯣꯛꯄꯤ
ꯅꯨꯄꯤꯗꯤ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯍꯪꯂꯛꯄ, ꯁꯣꯝꯗ ꯆꯠꯂꯨ ꯇꯥꯛꯂꯛꯏ꯫ ꯀꯕꯣꯅꯤ ꯍꯥꯏꯅ ꯈꯜꯂꯨꯏ꯫ ꯅꯣꯡꯉꯨ ꯂꯥꯏ ꯃꯅꯥꯏ ꯌꯧꯔꯦ꯫ ꯑꯗꯨꯗ ꯅꯨꯃꯤꯠ ꯇꯥꯗꯧꯔꯦ꯫ ꯑꯗꯨꯗ ꯑꯃꯨꯛ ꯍꯪꯉꯨꯔꯦ, ꯂꯝꯕꯤ ꯇꯥꯛꯇ꯭ꯔꯦ ꯈꯥꯝꯕꯤꯔꯦ꯫ ꯆꯥꯛ ꯆꯥꯈꯔꯣ ꯍꯥꯏꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯔꯦ꯫ ꯀꯕꯣ ꯁꯤꯗꯩ ꯈꯨꯟꯁꯤ ꯌꯧꯅꯕ ꯆꯠꯂꯨ ꯍꯥꯏꯔꯦ꯫ ꯌꯧꯔꯦ ꯍꯥꯏꯅ ꯅꯤꯡꯖꯔꯨꯏ꯫ ꯂꯠꯁꯤꯡ ꯌꯩꯅ ꯂꯥꯛꯄꯅ, ꯂꯝꯁꯤꯡ ꯌꯩꯅ ꯂꯥꯛꯄꯅ ꯈꯩꯔꯣꯏ ꯆꯤꯡꯖꯦꯡ ꯌꯧꯕꯗ ꯅꯨꯃꯤꯠꯇꯨꯗꯤ ꯇꯥꯊꯣꯛꯈ꯭ꯔꯦ꯫ ꯃꯕꯥꯏꯅ ꯀꯝꯅꯣ ꯏꯕꯨꯡꯉꯣ ꯂꯦꯛꯁꯤꯔꯥ, ꯅꯨꯃꯤꯠ ꯑꯁꯤ ꯇꯥꯈ꯭ꯔꯦꯅ ꯏꯕꯥꯏ ꯌꯧꯅꯕ ꯆꯠꯂꯁꯤ ꯐꯔꯦ ꯍꯥꯏꯅ ꯆꯠꯂꯛꯏ꯫ ꯑꯅꯤꯗꯨꯒꯤ ꯃꯁꯥꯗ ꯄꯣꯛꯇꯦ ꯑꯀꯤꯕ ꯑꯃꯠꯇ꯫ ꯄꯥꯡꯒꯟꯅꯒ ꯀꯟꯕꯅꯦ, ꯃꯌꯥꯏ ꯀꯥꯕ ꯑꯀꯟꯕ, ꯅꯨꯡꯁꯤꯠ ꯃꯥꯅ ꯌꯩꯕꯗ ꯁꯥ ꯀꯩ ꯂꯥꯏꯅ ꯊꯩꯗꯣꯛꯂꯦ꯫ ꯈꯦꯎ ꯄꯣꯛꯄꯤ ꯌꯧꯕꯗ ꯁꯟꯙ꯭ꯌꯥ ꯅꯥꯔꯟ ꯍꯨꯟꯖꯤꯟꯈ꯭ꯔꯦ꯫ ꯆꯦꯡꯕꯣꯟ ꯈꯨꯕꯝ ꯌꯧꯕꯗ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯅꯔꯕ ꯑꯉꯟꯕ ꯁꯨꯝꯅ ꯊꯣꯛꯏ꯫ ꯗꯨꯗꯩ ꯆꯤꯡꯈꯩ ꯄꯥꯡꯂꯛꯏ꯫ ꯆꯣꯝꯂꯥꯡ ꯄꯣꯛꯄꯤ ꯌꯧꯕꯗ ꯊꯦꯡꯕꯩ ꯆꯥꯛ ꯇꯣꯛꯅꯔꯦ꯫ ꯋꯥꯍꯤꯗꯦꯜ ꯂꯥꯜꯂꯛꯇꯨꯅ ꯀꯛꯆꯤꯡ ꯈꯨꯂꯦꯟ ꯆꯪꯂꯛꯂꯦ꯫ ꯃꯤ ꯑꯣꯛꯅꯗ꯭ꯔꯦ ꯇꯨꯝꯅꯈ꯭ꯔꯦ꯫ ꯆꯪꯅ ꯍꯪꯁꯤ ꯀꯗꯥꯏꯅꯣ, ꯆꯪꯉ ꯍꯪꯁꯤ ꯀꯗꯥꯏꯅꯣ, ꯍꯣꯔꯦꯟ ꯀꯕꯣ ꯑꯣꯏꯔꯝꯃꯣ ꯑꯀꯥꯏꯕꯗꯨꯝ ꯑꯣꯏꯒꯗ꯭ꯔꯥ, ꯁꯤꯒꯤ ꯈꯟꯊꯔꯨꯕꯗ ꯃꯁꯦꯟ ꯃꯕꯥꯏ ꯍꯪꯅꯗ꯭ꯔꯦ꯫ ꯀꯕꯣꯔ ꯈꯜꯂꯦ ꯀꯣꯅꯨꯡ ꯊꯤꯁꯤ ꯍꯥꯏꯗꯨꯅ ꯊꯤꯔꯛꯂꯦꯗꯣ ꯑꯅꯤꯗꯣ꯫ ꯀꯛꯆꯤꯡ ꯈꯨꯟꯖꯥꯎ ꯈꯨꯜꯂꯛꯇ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯂꯩꯊꯈ꯭ꯔꯦ꯫ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯈꯟꯅꯔꯦ꯫ ꯏꯕꯥꯏ ꯉꯥꯎꯔꯨꯔꯦꯗꯣ ꯏꯕꯨꯡꯉꯣ, ꯑꯁꯤꯗꯤ ꯀꯕꯣ ꯅꯠꯇꯦꯅꯦ, ꯀꯛꯆꯤꯡ ꯃꯣꯔꯦ ꯌꯣꯠꯁꯨꯡꯕꯩꯒꯤ ꯃꯀꯥꯏ ꯐꯝꯅꯤ ꯀꯛꯆꯤꯡꯅꯤ ꯍꯥꯏꯔꯦ ꯐꯩꯔꯣꯏꯖꯥꯝꯕꯅ꯫ ꯌꯨꯝ ꯃꯆꯥ ꯃꯆꯥ ꯁꯥꯔꯤ ꯈꯪꯂꯛꯂꯕꯗ ꯑꯗꯨꯗꯤ ꯊꯦꯡꯅꯔꯦ꯫ ꯌꯣꯠꯁꯨ ꯀꯩꯁꯨ ꯆꯠꯁꯤ ꯁꯣꯔꯣꯛ ꯑꯁꯤꯗ, ꯍꯦꯛ ꯊꯦꯡꯉꯨꯕ ꯃꯐꯝꯗꯣ ꯀꯕꯣ ꯄꯨꯡꯅꯤ ꯊꯥꯔꯅꯨ ꯍꯥꯏꯅ ꯁꯣꯔꯣꯛ ꯏꯟꯗꯨꯅ ꯀꯛꯆꯤꯡ ꯄꯟꯖꯥꯎ ꯀꯣꯏꯔꯛꯂꯦ꯫ ꯏꯔꯨꯝ ꯇꯨꯔꯦꯜ ꯂꯥꯜꯂꯛꯂꯦ꯫ ꯂꯩꯉꯥꯡ ꯂꯝꯗꯣꯡ ꯇꯥꯈꯔꯦ꯫ ꯑꯋꯥꯡ ꯈꯨꯖꯥꯏ ꯌꯧꯔꯨꯔꯦ꯫ ꯋꯥꯏꯅꯨꯇ ꯂꯝꯗꯝ ꯄꯥꯏꯔꯦ꯫ ꯀꯕꯣ ꯈꯨꯟꯗ ꯌꯧꯔꯦ꯫ ꯀꯥꯕ꯭ꯔꯪꯆꯥꯛ ꯄꯥꯝꯕꯤ ꯍꯧꯔꯦ꯫ ꯃꯐꯝ ꯑꯁꯤ ꯌꯧꯕꯗ ꯀꯣꯏꯔꯩ ꯌꯦꯡꯈꯣꯡ ꯇꯥꯔꯛꯂꯦ꯫ ꯌꯦꯟ ꯈꯣꯡꯉꯦꯅ ꯏꯕꯥꯏ ꯈꯣꯡꯉꯦ ꯍꯥꯏꯅꯔꯦ꯫ ꯆꯤꯡꯗ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ ꯀꯕꯣ ꯈꯨꯟꯗꯣ꯫ ꯅꯦꯝꯅꯦꯝ ꯅꯦꯝꯅꯦꯝꯅ ꯂꯩꯕ ꯅꯨꯡꯁꯤꯕ ꯃꯇꯥ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯎꯔꯛꯏ ꯏꯕꯨꯡꯉꯣ꯫ ꯑꯁꯤ ꯎꯏꯅꯤ ꯌꯦꯡꯉꯨꯅꯦ ꯎꯔꯪꯆꯥꯛ ꯅꯥꯃꯤꯕꯁꯨ ꯍꯧꯔꯦꯗꯣ꯫ ꯏꯕꯥꯏ ꯀꯝꯗꯧꯔꯁꯤꯒꯦ, ꯅꯣꯡꯗꯤ ꯉꯥꯟꯈꯤꯒꯗꯧꯔꯦ꯫ ꯍꯧꯗꯣꯛꯇꯨꯅ ꯍꯪꯁꯤꯁꯨ ꯀꯗꯥꯏꯅꯣ, ꯏꯃꯥꯟꯅꯕ ꯀꯕꯣ ꯈꯪꯕ ꯌꯥꯗꯦ ꯍꯥꯏ꯫ ꯏꯃꯥꯟꯅ ꯀꯕꯣ ꯈꯪꯕ ꯌꯥꯗꯦ ꯍꯥꯏ꯫ ꯆꯤꯡꯉꯩꯅ ꯉꯥꯜꯂꯤꯕꯁꯦ ꯉꯥꯟꯒꯗꯧꯔꯦꯅꯦ ꯏꯕꯨꯡꯉꯣ, ꯀꯣꯅꯨꯡ ꯑꯃ ꯂꯩꯔꯦꯗꯨ ꯑꯥꯗꯩ ꯁꯪ ꯑꯍꯟꯕꯁꯦ ꯏꯕꯦꯝꯃꯒꯤ ꯑꯣꯏꯕ ꯇꯥꯏ꯫ ꯀꯔꯝ ꯇꯧꯁꯤ ꯍꯥꯏꯕꯒꯦ, ꯏꯕꯥꯏꯅ ꯁꯨꯝ ꯐꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯇꯥꯛꯄꯤꯔꯣ꯫ ꯑꯩꯕꯨ ꯀꯝꯗꯧ ꯍꯥꯏꯕꯒꯦ, ꯑꯗꯨꯗꯤ ꯅꯋꯥ ꯐꯣꯡꯗꯣꯛꯑꯣ꯫ ꯃꯣꯏꯔꯥꯡ ꯅꯤꯉꯣꯜ ꯀꯥꯗꯨꯗ ꯊꯥꯗꯣꯏ ꯍꯤꯞꯈꯔꯕꯗ ꯀꯔꯤ ꯍꯥꯏꯅ ꯏꯆꯦꯅ ꯍꯧꯗꯣꯛꯄꯒꯦ ꯃꯃꯥꯡꯉꯩ? ꯃꯔꯨꯞ ꯃꯄꯥꯡ ꯊꯥꯖꯤꯟꯕ꯭ꯔꯥ? ꯍꯥꯏꯅꯤꯡꯕꯅ ꯀꯔꯝ ꯍꯥꯏꯕ, ꯀꯔꯝ ꯍꯥꯏꯅ ꯀꯧꯕꯒꯦ? ꯏꯁꯩ ꯁꯛꯏ ꯏꯕꯥꯏꯕꯨ꯫ ꯕꯥꯁꯤ ꯑꯃꯒ ꯂꯩꯖꯩ, ꯁꯤꯔꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯈꯣꯡꯆꯠ ꯃꯇꯥ ꯑꯃꯅꯤꯅ ꯕꯥꯁꯤꯗꯨꯁꯨ ꯄꯣꯔꯛꯇ꯭ꯔꯦ꯫ ꯑꯩꯒꯤ ꯈꯣꯟꯗꯤ ꯈꯪꯒꯅꯤ, ꯑꯗꯨꯗꯤ ꯏꯁꯩꯗꯨ ꯁꯛꯑꯣ ꯍꯥꯏꯔꯦ ꯐꯩꯔꯣꯏꯖꯥꯝꯕꯅ꯫ ꯈꯣꯌꯨꯝ ꯂꯤꯂꯥ ꯑꯣꯏꯔꯕꯣꯏ ꯑꯍꯤꯡꯁꯨꯕ ꯂꯅꯥꯏꯅꯤ꯫ ꯊꯧꯔꯝ ꯑꯁꯤ ꯄꯨꯗꯨꯅ ꯆꯥꯅꯤꯡ ꯊꯣꯏꯕꯤ ꯑꯅꯤꯗꯣ ꯇꯨꯡꯗ ꯃꯇꯝ ꯊꯣꯛꯎꯔꯦ꯫ ꯏꯅꯨꯡ ꯁꯣꯏꯕ ꯑꯗꯨꯃ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯃꯄꯨ ꯃꯅꯥꯏ ꯂꯩꯔꯝꯃꯤ꯫ ꯅꯈꯣꯡ ꯌꯣꯜꯍꯤꯡ ꯊꯣꯡꯂꯗꯤ ꯄꯣꯝꯕꯤ ꯑꯛꯂꯥꯊꯛꯇꯒꯤ ꯆꯦꯛꯂꯥ ꯅꯪꯒꯤ ꯀꯥꯗꯒꯤ ꯄꯥꯎꯍꯟꯕꯤꯔꯛꯂꯣ ꯍꯥ ꯆꯦꯛꯂꯥ꯫ ꯈꯨꯃꯟ ꯃꯥꯅ ꯁꯛꯂꯛꯄ ꯍꯔꯤ ꯃꯥꯟꯕ ꯈꯣꯟꯖꯦꯜꯗꯣ ꯏꯅꯨꯡ ꯏꯆꯤꯛ ꯇꯥꯟꯕꯗ ꯄꯤꯛꯅ ꯋꯥꯡꯅ ꯊꯥꯕꯜꯂꯞ ꯇꯥꯏ ꯅꯨꯔꯥꯅꯤ ꯇꯥꯔꯛꯏ꯫ ꯈꯪꯂꯦꯞ ꯂꯦꯞꯈꯤ ꯍꯧꯅꯗꯦ, ꯆꯞ ꯃꯥꯟꯅꯩ ꯂꯦꯞꯄ ꯌꯦꯡꯅꯔꯦ꯫ ꯆꯥꯅꯤꯡꯅ ꯍꯥꯟꯅ ꯍꯧꯏ, ꯏꯇꯥꯏꯕꯦꯝꯃ ꯀꯅꯥꯅꯣ, ꯀꯔꯤ ꯃꯅꯨꯡꯁꯤꯅꯣꯅꯦ, ꯅꯨꯡ ꯅꯧꯅ ꯁꯛꯈ꯭ꯔꯦꯗ, ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯇꯥꯔꯣꯏ꯫ ꯅꯠꯇꯦ, ꯀꯕꯣꯒꯤ ꯈꯣꯟꯗꯤ ꯀꯅꯥꯒꯤ ꯃꯥꯜꯂꯤ, ꯏꯇꯥ ꯑꯇꯥꯞꯄꯒꯤ ꯈꯣꯟꯐꯝꯅꯤ꯫ ꯀꯕꯣ ꯆꯅꯨ ꯏꯇꯥꯔꯣꯏ, ꯈꯣꯟꯐꯝ ꯑꯁꯤ ꯇꯥꯕꯗ ꯄꯥꯏꯃ ꯇꯤꯡꯈꯪ ꯌꯨꯒꯨꯝꯅ ꯏꯇꯥ ꯋꯥꯔꯦ, ꯑꯩꯍꯥꯛꯇꯤ ꯏꯄꯥꯝ ꯂꯝꯗꯝ ꯈꯣꯟꯐꯝꯅꯤ꯫ ꯄꯥꯈꯪ ꯀꯅꯥꯏ ꯈꯣꯟꯊꯣꯛꯅꯣ, ꯏꯕꯨꯡꯉꯣꯒꯤ ꯈꯣꯟ ꯃꯥꯜꯂꯤ, ꯁꯣꯏꯔꯔꯣꯏꯗꯔ ꯏꯕꯦꯝꯃ, ꯈꯣꯏꯅꯧ ꯏꯇꯥꯔꯣꯏ ꯁꯣꯏꯔꯔꯣꯏ꯫ ꯑꯗꯨꯗꯤ ꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯆꯥꯅꯤꯡ ꯈꯣꯝꯕꯤ ꯍꯧꯒꯠꯂꯤ꯫ ꯊꯣꯡ ꯍꯥꯡꯒꯦ ꯇꯧꯔꯨꯕꯗ ꯊꯥꯗꯣꯏ ꯃꯥꯅ ꯈꯥꯝꯈꯔꯦ꯫ ꯈꯣꯏꯅꯧ ꯑꯣꯏꯕꯤ ꯉꯥꯏꯕꯤꯈꯣ, ꯍꯣꯔꯦꯟ ꯊꯣꯡꯗꯨ ꯍꯥꯡꯕꯗ ꯏꯄꯥꯏ ꯃꯤꯁꯦꯡ ꯈꯥꯡꯕꯗ ꯊꯣꯡꯈꯣꯟ ꯑꯗꯨ ꯇꯥꯒꯅꯤ꯫ ꯑꯃꯨꯛꯇꯗꯤ ꯇꯥꯈꯤꯁꯤ꯫ ꯁꯨꯝꯅ ꯁꯣꯝꯗ ꯉꯥꯏꯅꯔꯦ꯫ ꯑꯃꯔꯣꯝꯗ ꯃꯕꯥꯏꯅ ꯑꯃꯨꯛꯇ ꯍꯟꯈꯣ ꯏꯁꯩꯁꯦ ꯐꯅꯤ ꯏꯕꯥꯏ ꯍꯥꯏꯗꯨꯅ ꯈꯨꯃꯩ ꯏꯁꯩ ꯍꯜꯂꯛꯏ꯫ ꯑꯩꯒꯤ ꯃꯣꯏꯔꯥꯡ ꯂꯝꯗꯝꯗ ꯊꯝꯕꯥꯜ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤꯅꯤ, ꯕꯤꯙꯤꯃꯥꯒꯤ ꯅꯣꯡꯗꯝꯅ ꯁꯦꯝꯕꯤ ꯃꯤꯔꯩꯄꯥꯡ ꯄꯨꯡꯁꯤꯗ ꯂꯩꯔꯥꯡ ꯅꯪꯕꯨ ꯇꯥꯈꯤꯕꯤ ꯁꯤꯡꯑꯦꯟ ꯅꯥꯁꯣꯟ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯣꯏꯔꯥꯡ ꯄꯥꯏꯕ ꯈꯣꯏꯅ ꯂꯩꯔꯥꯡ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏ, ꯁꯤꯡꯑꯦꯟ ꯃꯋꯥꯛ ꯆꯨꯝꯈ꯭ꯔꯕ, ꯑꯃꯟ ꯊꯔꯩ ꯀꯨꯝꯃꯕ꯭ꯔꯥ ꯈꯣꯏꯃꯨ ꯃꯐꯝ ꯈꯪꯗꯔꯦ꯫ ꯁꯦꯝꯕꯤ ꯆꯤꯡꯖꯤꯟ
ꯑꯁꯤꯗ ꯄꯥꯏꯃ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅ ꯂꯩꯔꯦꯅꯦꯅ ꯄꯥꯎ ꯇꯥꯍꯜꯂꯨ꯫ ꯏꯁꯩ ꯑꯁꯤ ꯁꯛꯄꯁꯤ ꯅꯨꯔꯥ ꯑꯅꯤ ꯇꯥꯈꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯥꯂꯪꯕ ꯃꯃꯥꯏ ꯃꯈꯥ ꯄꯥꯡꯕꯅꯦ ꯖꯥꯠ ꯁꯟꯗꯅ ꯆꯤꯡꯈꯤꯕ ꯃꯣꯏꯔꯥꯡ ꯂꯣꯟꯅ ꯑꯣꯏꯕꯅꯦ ꯀꯕꯣ ꯃꯈꯩ ꯑꯃꯠꯇ ꯃꯔꯣꯜ ꯂꯧꯕ ꯉꯝꯅꯗꯦ꯫ ꯏꯁꯩ ꯁꯛꯏ ꯍꯥꯏꯕꯇ ꯇꯥꯟꯅꯩ ꯈꯪꯅꯩ ꯅꯨꯡꯁꯤꯅꯩ ꯆꯥꯅꯤꯡ ꯃꯥꯁꯨ ꯂꯧꯉꯝꯗꯦ ꯊꯥꯗꯣꯏ ꯃꯗꯣꯝ ꯂꯧꯏ ꯊꯥꯗꯣꯏ ꯆꯪꯅꯤꯡ ꯌꯦꯡꯗꯨꯅ ꯁꯣꯏꯗ꯭ꯔꯦ ꯏꯇꯥ ꯅꯕꯨꯡꯅꯤ ꯑꯗꯨꯗꯤ ꯏꯇꯥ ꯊꯣꯛꯂꯁꯤ ꯍꯥꯏꯅ ꯆꯥꯅꯤꯡ ꯈꯣꯝꯕꯤꯅ ꯊꯣꯡꯗꯨꯄꯥꯛ ꯍꯦꯛ ꯄꯥꯏꯕꯗ ꯆꯪꯅꯤꯡ ꯃꯈꯨꯠ ꯐꯥꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯅ ꯈꯥꯝꯈꯔꯦ꯫ ꯊꯣꯉꯥꯔꯦꯡ ꯑꯄꯥꯟꯕꯕꯨ ꯅꯪ ꯊꯣꯏꯕꯤ ꯍꯥꯏꯕꯤ ꯑꯩꯍꯥꯛꯅ ꯑꯄꯥꯝ ꯀꯥꯗ ꯌꯧꯗꯧꯕ ꯂꯩꯔꯕꯗꯤ ꯊꯣꯡ ꯑꯁꯦ ꯃꯈꯣꯟ ꯍꯧꯍꯟꯕꯤꯒꯅꯨ ꯄꯥꯃꯨ ꯆꯤꯡꯒꯣꯏ ꯃꯦꯟꯖꯒꯦ ꯍꯥꯏꯅ ꯊꯣꯡꯗꯨ ꯍꯥꯡꯕꯗ ꯍꯧꯗ꯭ꯔꯦ ꯃꯈꯣꯜ ꯑꯃꯠꯇ꯫ ꯅꯨꯔꯥ ꯑꯅꯤ ꯊꯣꯛꯂꯛꯂꯦ꯫ ꯎꯈꯣꯡꯇꯦꯟ ꯑꯃꯃꯝꯗ ꯂꯦꯞꯄꯤ ꯑꯅꯤ ꯉꯥꯗꯨꯅ ꯅꯧꯔ ꯃꯤꯔ ꯈꯣꯟꯖꯦꯜꯅ ꯅꯨꯔꯥ ꯑꯅꯤ ꯏꯇꯥꯔꯣꯏ ꯁꯛꯇꯤ ꯎꯗꯦ ꯀꯔꯝꯅꯣ ꯆꯪꯕ ꯌꯥꯗꯔꯕꯔꯥ ꯆꯪꯐꯝ ꯈꯪꯗꯔꯕꯔꯥ ꯈꯟꯅꯔꯛꯏ ꯍꯥꯏꯅꯖꯩ꯫ ꯑꯁꯣꯝꯗ ꯐꯩꯔꯣꯏꯖꯥꯝꯕꯅ ꯏꯕꯥꯏ ꯁꯤꯗ ꯂꯩꯔꯝꯒꯦ ꯂꯥꯡꯖꯩ ꯑꯅꯤ ꯇꯨꯝꯃꯣ ꯇꯨꯝꯕ ꯅꯤꯄꯥꯏ ꯁꯣꯔꯅ ꯀꯂꯞ ꯀꯂꯞ ꯊꯣꯟꯕꯅꯤ ꯅꯨꯔꯥꯁꯤꯡꯒꯤ ꯁꯣꯔꯅ ꯁꯤꯁꯤ ꯂꯥꯎꯅ ꯍꯣꯟꯕꯅꯤ ꯁꯣꯔ ꯈꯣꯡꯐꯝ ꯃꯈꯜꯁꯤ ꯐꯩꯔꯣꯏꯖꯥꯝꯕꯅ ꯇꯥꯔꯛꯂꯦ꯫ ꯐꯩꯔꯣꯏꯖꯥꯝꯕ ꯂꯩꯍꯧꯔꯦ ꯈꯨꯃꯟ ꯃꯗꯣꯝ ꯆꯪꯈꯔꯦ ꯑꯣꯟꯊꯣꯛꯄꯅꯤ ꯈꯝꯕꯗꯣ ꯀꯕꯣ ꯂꯝꯗꯝ ꯇꯥꯕꯗꯩ ꯀꯣꯌꯦꯡ ꯀꯣꯌꯦꯡ ꯌꯦꯡꯂꯛꯏ ꯂꯝꯕꯤ ꯂꯝꯈꯥꯡ ꯀꯣꯟꯊꯣꯡꯐꯥꯎ ꯃꯣꯏꯔꯥꯡꯒꯤ ꯃꯪꯒꯤ ꯋꯥꯗꯣ ꯏꯀꯥꯎ ꯀꯥꯎꯕꯗꯤ ꯍꯦꯛ ꯉꯝꯈꯤꯗꯦ꯫ ꯅꯨꯔꯥꯁꯤꯡꯒꯤ ꯌꯨꯝꯗꯨꯗ ꯅꯣꯡꯆꯨꯞ ꯑꯣꯜꯂꯤ ꯃꯃꯥꯏꯗꯨ ꯅꯤꯡꯗꯨꯡ ꯊꯥꯕꯜ ꯑꯗꯨꯗ ꯈꯨꯃꯟ ꯃꯥꯒꯤ ꯃꯃꯤꯗꯣ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯇꯥꯔꯛꯏ꯫ ꯌꯨꯝꯒꯤ ꯅꯥꯀꯟ ꯑꯗꯨꯗꯩ ꯈꯝꯕ ꯆꯪꯁꯤꯜꯂꯛꯄꯅ ꯁꯨꯃꯥꯡ ꯃꯆꯤ ꯑꯗꯨꯗ ꯈꯝꯕꯩ ꯃꯃꯤ ꯎꯗꯧꯔꯦ꯫ ꯑꯗꯨ ꯌꯧꯔꯐꯥꯎ ꯋꯥꯅꯈꯔꯦ ꯑꯅꯤꯗꯣ ꯑꯁꯤ ꯑꯆꯪ ꯑꯅꯤꯕꯨ ꯋꯥꯄ꯭ꯔꯃꯥꯅ ꯈꯟꯕꯒꯨꯝ ꯆꯪꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯩ ꯂꯝꯗꯝ ꯀꯩꯗ ꯄꯟꯗꯨꯅ ꯂꯩꯔꯝꯒꯕ ꯑꯗꯨꯒ ꯏꯅꯨꯡ ꯑꯊꯦꯡꯕꯁꯤꯗ ꯅꯨꯔꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅꯕꯨ ꯊꯤꯒꯕ ꯀꯧꯁꯤ ꯀꯗꯥꯏ ꯀꯧꯉꯝꯗꯦ ꯀꯕꯣꯠꯁꯤꯡꯅ ꯇꯥꯒꯅꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯒꯤ ꯅꯨꯔꯥ ꯑꯅꯤ ꯋꯥꯔꯛꯏ꯫ ꯈꯨꯃꯟ ꯃꯥꯅ ꯀꯝꯗꯧꯅꯤ ꯈꯣꯝꯂꯦꯝ ꯇꯨꯡꯈꯨꯜꯂꯝꯗꯨꯅ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯊꯣꯏꯕꯤꯗꯣ ꯆꯨꯝꯃꯔꯤꯗ꯭ꯔ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯕ ꯀꯝꯕ ꯀꯥꯗ ꯍꯤꯞꯄꯤꯕ ꯅꯨꯔꯥ ꯃꯥꯅ ꯇꯨꯝꯈꯤꯔꯝ ꯀꯅꯥ ꯑꯃꯅ ꯇꯨꯝꯂꯝꯗ ꯇꯥꯔꯛ ꯈꯣꯠꯂꯛ ꯊꯣꯛꯂꯒ ꯋꯥꯒꯤ ꯃꯐꯣꯟ ꯊꯣꯛꯀꯗ꯭ꯔꯥ ꯋꯥꯈ꯭ꯔꯦ ꯈꯜꯂꯨꯕꯗꯒꯤ ꯈꯝꯕ ꯑꯁꯨꯝ ꯈꯟꯅ ꯈꯟꯅ ꯈꯣꯡꯊꯥꯛ ꯏꯂꯦꯞ ꯂꯦꯞꯇꯅ ꯖꯔ ꯖꯔ ꯆꯠꯂꯛꯄ ꯄꯥꯈꯪ ꯃꯥꯒꯤ ꯃꯃꯤꯅ ꯂꯩꯁꯤꯜꯂꯛꯂꯦ ꯁꯨꯃꯥꯡꯒꯤ ꯃꯆꯤꯔꯣꯝꯗ ꯇꯥꯔꯛꯏ꯫ ꯀꯣꯏꯔꯨ ꯀꯣꯏꯔꯨ ꯌꯦꯡꯖꯕꯤ ꯅꯨꯔꯥ ꯑꯅꯤ ꯎꯈꯔꯦ ꯍꯔꯥꯎꯕꯣꯏ ꯈꯪꯕꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯅꯨꯔꯥꯁꯤꯡ ꯇꯨꯃꯤꯜ ꯇꯨꯃꯤꯜ ꯂꯩꯅꯔꯦ꯫ ꯅꯨꯔꯥ ꯑꯅꯤ ꯂꯦꯞꯄꯤꯕ ꯎꯔꯦ ꯈꯨꯃꯟ ꯃꯥꯅꯁꯨ ꯃꯤꯑꯣꯡ ꯂꯥꯛꯄ ꯅꯪꯍꯧꯗꯦ ꯅꯤꯡꯁꯤꯡ ꯍꯟꯗꯣꯛꯈ꯭ꯔꯦ ꯃꯤ ꯂꯩꯔꯦꯅ ꯅꯨꯄꯥꯔꯥ ꯀꯅꯥ ꯑꯣꯏꯔꯤꯒꯗꯕꯅꯣ ꯏꯕꯥꯏ ꯇꯥꯟꯅꯔꯨꯈꯤꯒꯦ ꯈꯟꯈ꯭ꯔꯦ ꯈꯝꯕ꯫ ꯆꯪꯅꯤꯡꯅ ꯃꯣꯏꯔꯥꯡ ꯆꯅꯨ ꯏꯇꯥꯔꯣꯏ ꯅꯅꯥꯏ ꯈꯥꯝꯒꯦ ꯍꯥꯏꯗꯨꯅ ꯏꯅꯨꯡ ꯍꯥꯔꯤ ꯃꯥꯜꯂꯕꯤ ꯆꯪꯅꯤꯡ ꯆꯦꯟꯊꯣꯔꯛꯇꯨꯅ ꯈꯣꯝꯐꯝ ꯑꯗꯨ ꯄꯤꯡꯇꯛꯅ ꯂꯥꯕ ꯇꯨꯖꯨꯡꯕꯤꯒꯅꯨ ꯂꯦꯡꯁꯤꯜꯂꯛꯎ ꯏꯕꯨꯡꯉꯣ ꯅꯅꯥꯎꯁꯤꯡꯅꯤ ꯑꯩꯈꯣꯏꯅꯤ ꯍꯥꯏꯅ ꯈꯥꯝꯃꯦ ꯂꯦꯞꯈꯔꯦ꯫ ꯂꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯞ ꯂꯦꯞꯅꯔꯦ ꯗꯥꯔꯤꯗ ꯉꯧꯔꯣꯛ ꯉꯧꯕ ꯀꯤꯉꯧꯊꯛ ꯂꯨꯄꯥꯇꯥꯡꯒ ꯇꯥꯕꯒꯨꯝ ꯏꯅꯨꯡ ꯊꯥꯕꯜ ꯑꯗꯨꯗ ꯈꯨꯃꯟ ꯃꯁꯛ ꯎꯕꯗ ꯆꯪꯅꯤꯡ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯄꯨꯡꯆꯥꯏ ꯑꯣꯏꯅ ꯆꯥꯏꯈꯔꯦ꯫ ꯅꯤꯡꯖꯕꯒꯤ ꯍꯥꯏꯔꯒ ꯊꯨꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯈꯝꯕ ꯃꯥꯕꯨ ꯀꯣꯟꯗꯨꯅ ꯄꯨꯁꯤꯟꯈꯤꯒꯗꯕꯣꯏ ꯅꯤꯡꯏ ꯊꯣꯏꯕꯤ ꯀꯧꯁꯤ ꯀꯧꯉꯝꯗꯦ ꯏꯔꯦꯟ ꯆꯪꯁꯤꯟꯈꯤꯗꯨꯅ ꯈꯨꯃꯟ ꯅꯥꯛꯇ ꯂꯦꯞꯄꯨꯔꯦ꯫ ꯇꯧꯔꯛꯏꯕ ꯑꯁꯤꯗꯤ ꯀꯗꯣꯝꯗꯩꯅꯣ ꯍꯥꯏꯔꯨꯔꯦ꯫ ꯈꯨꯃꯟ ꯃꯥꯅ ꯏꯕꯦꯝꯃ ꯃꯪ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯩ ꯀꯅꯥ ꯀꯅꯥ ꯂꯥꯛꯄꯒꯦ ꯏꯕꯥꯏꯒ ꯑꯩꯈꯣꯏꯅꯤ ꯂꯥꯛꯏ ꯀꯗꯥꯏ ꯑꯥꯗ ꯐꯝꯍꯧꯔꯤ ꯀꯗꯥꯏꯗꯅꯣ ꯀꯧꯕꯤꯔꯨ ꯍꯥꯏꯔꯗꯨꯅ ꯊꯣꯏꯕꯤꯅ ꯃꯕꯥꯏ ꯅꯥꯛꯇ ꯆꯠꯈꯔꯦ꯫ ꯏꯕꯥꯏ ꯌꯥꯆꯟ ꯊꯦꯡꯅꯔꯦ ꯅꯨꯡꯉꯥꯏꯔꯦꯗ ꯏꯕꯨꯡꯉꯣ ꯍꯥꯏꯅꯗꯨꯅ ꯆꯪꯂꯛꯂꯦ꯫ ꯐꯝꯃꯦ ꯏꯃꯨꯡ ꯆꯪꯗꯨꯅ ꯈꯨꯃꯟ ꯃꯥꯅ ꯀꯗꯥꯏꯅꯣ ꯏꯕꯥꯏꯗꯨꯅ ꯀꯗꯥꯏꯅꯣ ꯍꯥꯏꯅ ꯆꯪꯅꯤꯡ ꯈꯪꯈꯤꯗ꯭ꯔꯦ꯫ ꯆꯪꯅꯤꯡ ꯉꯛꯂꯦ ꯃꯇꯝꯗꯣ ꯃꯆꯥ ꯏꯕꯦꯝꯃ ꯌꯦꯡꯂꯒ ꯂꯣꯟꯅ ꯍꯪꯂꯦ ꯊꯣꯏꯕꯤꯗ ꯌꯦꯠ ꯊꯪꯕꯁꯤꯒꯤꯅ ꯃꯕꯥꯏꯅꯤ꯫ ꯆꯪꯅꯤꯡ ꯊꯥꯒꯠꯂꯦ ꯅꯨꯔꯥ ꯃꯕꯨꯛ ꯃꯅꯨꯡꯗ ꯅꯣꯡꯌꯥꯏ ꯆꯅꯨ ꯈꯝꯅꯨꯗꯣ ꯂꯥꯏꯕꯛ ꯐꯩꯗ ꯅꯨꯡꯉꯥꯏꯗ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯡꯗꯤ ꯍꯟꯗꯛ ꯎꯁꯤ ꯉꯥꯏꯔꯤꯗꯣ ꯅꯤꯡꯊꯤꯖꯩꯗ ꯈꯜꯂꯛꯏ꯫ ꯋꯥꯗꯨ ꯃꯈꯥ ꯇꯥꯅꯔꯦ꯫ ꯃꯪꯗꯨ ꯂꯤꯔꯦ ꯃꯃꯩꯗ ꯑꯁꯨꯛ ꯋꯥꯅ ꯂꯦꯡꯉꯛꯑꯦ ꯄꯨꯈꯠꯄꯤꯔꯣ ꯑꯩꯍꯥꯛꯄꯨ ꯍꯥꯏꯖꯩ ꯃꯆꯥ ꯏꯕꯦꯝꯃ ꯁꯦꯂꯨꯡꯕꯅ ꯏꯕꯦꯝꯃ ꯄꯥꯎ ꯇꯥꯔꯦ ꯇꯥꯒꯅꯤ ꯑꯩꯈꯣꯏ ꯄꯨꯒꯦ ꯍꯥꯏꯕꯕꯨ ꯅꯄꯥꯕꯨꯡ ꯏꯕꯨꯡꯉꯣꯒꯤ ꯃꯥꯏ ꯌꯦꯡꯗꯅ ꯊꯣꯛꯑꯅꯤ ꯑꯗꯨ ꯌꯥꯗ꯭ꯔꯤ ꯉꯥꯏꯕꯤꯈꯣ ꯍꯥꯏꯔꯦ ꯐꯔꯦ ꯍꯥꯏꯅꯔꯦ꯫ ꯋꯥꯔꯔꯤꯅꯤ ꯆꯥꯛ ꯆꯥꯔꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯒ ꯍꯥꯏꯔꯛꯄꯗ ꯊꯣꯏꯕꯤꯅ ꯂꯥꯏꯒꯤ ꯆꯪꯅꯤꯡ ꯆꯥꯛꯀꯤ ꯄꯥꯠ ꯉꯥꯏꯈꯣ ꯃꯇꯝ ꯆꯥꯗꯔꯦ ꯈꯥꯝꯃꯦ ꯃꯁꯦꯟ ꯃꯕꯥꯏꯅ ꯆꯥꯛꯀꯤ ꯊꯧꯔꯥꯡ ꯇꯣꯛꯇꯨꯅ ꯑꯃꯔꯣꯝꯗ ꯂꯥꯛꯂꯛꯂꯦ꯫ ꯌꯥꯈꯤꯗꯔꯦ ꯊꯣꯏꯕꯤꯅ ꯌꯥꯗ ꯌꯥꯗꯦ ꯍꯥꯏꯔꯛꯏ꯫
ꯀꯕꯣꯛ ꯄꯨꯈꯝ ꯑꯄꯥꯛꯄ ꯅꯤꯡꯊꯤꯖꯕ ꯑꯃꯗ ꯄꯨꯟꯅ ꯇꯣꯠꯂꯦ꯫ ꯊꯣꯏꯕꯤꯅ ꯐꯣꯂꯥ ꯅꯤꯡꯊꯤꯖꯕꯃꯛ ꯃꯁꯦꯟ ꯃꯕꯥꯏ ꯆꯥꯈꯔꯦ꯫ ꯆꯥꯅ ꯆꯥꯅ ꯈꯝꯕꯗꯣ ꯎꯏꯔꯦ ꯋꯥꯃꯟꯈꯤꯕꯅ꯫ ꯐꯩꯔꯣꯏꯖꯥꯝꯕ ꯃꯕꯥꯏꯅ ꯇꯨꯝꯅꯤꯡꯂꯕꯔꯥ ꯏꯕꯨꯡꯉꯣ? ꯏꯕꯥꯏ ꯑꯩ ꯇꯨꯝꯅꯤꯡꯖꯗꯦ꯫ ꯑꯅꯤ ꯉꯥꯡꯅ ꯇꯥꯕꯗ ꯅꯨꯔꯥ ꯑꯣꯏꯕꯤ ꯑꯅꯤꯗꯣ ꯂꯩꯕ ꯂꯥꯛꯄ ꯉꯝꯗꯔꯦ꯫ ꯃꯆꯥ ꯏꯕꯦꯝꯃ ꯊꯥꯗꯣꯏꯅ ꯇꯥꯗ ꯅꯨꯡꯁꯥ ꯊꯤꯕꯔꯥ? ꯅꯣꯡꯉꯥꯜꯂꯕꯣꯏ ꯅꯤꯡꯕꯔꯥ? ꯍꯥꯎꯒꯤ ꯄꯥꯝ ꯊꯥꯕꯅꯤꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯈꯤꯁꯤ꯫ ꯏꯕꯦꯝ ꯁꯅꯥ ꯀꯩꯗꯒꯤ ꯑꯋꯣꯏꯕꯅꯤ ꯁꯦꯂꯨꯡꯕ ꯍꯥꯏꯅꯗꯨꯅ ꯈꯝꯕꯒ ꯃꯁꯦꯟ ꯃꯕꯥꯏ ꯑꯅꯤꯗꯣ ꯀꯥꯕ꯭ꯔꯪ ꯀꯥꯡꯈꯟ ꯃꯅꯨꯡꯗ ꯏꯅꯨꯡ ꯃꯃꯩ ꯑꯗꯨꯗ ꯃꯁꯦꯟ ꯃꯕꯥꯏ ꯇꯨꯝꯈꯔꯦ꯫ ꯅꯨꯔꯥ ꯑꯣꯏꯕꯤ ꯑꯅꯤꯅ ꯁꯦꯕꯥ ꯇꯧꯔꯦ ꯑꯅꯤꯒꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯂꯩꯔꯒ ꯊꯣꯏꯕꯤ ꯃꯄꯥꯟ ꯊꯣꯛꯈꯔꯦ꯫ ꯅꯨꯔꯥ ꯈꯕꯥꯡ ꯂꯣꯟꯅꯔꯦ꯫ ꯈꯨꯔꯝꯂꯛꯂꯦ ꯅꯨꯃꯤꯠꯄꯨ꯫ ꯁꯪꯁꯥꯔꯒꯤ ꯏꯕꯨꯡꯉꯣ ꯅꯨꯃꯤꯠ ꯀꯧꯕ ꯂꯥꯏꯑꯣꯗ ꯅꯅꯥꯏ ꯑꯩꯒꯤꯗꯃꯛꯇ ꯋꯥꯅ ꯂꯥꯛꯂꯦ ꯑꯅꯤꯁꯦ꯫ ꯏꯅꯨꯡ ꯃꯤꯀꯨꯞ ꯑꯃꯠꯇ ꯉꯥꯏꯕꯤꯈꯣꯗꯤ ꯍꯥꯏꯔꯨꯔꯦ꯫ ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯕꯨꯛꯄꯨ ꯈꯣꯏꯌꯨꯝ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯇꯥꯟꯅꯗꯨꯅ ꯂꯣꯏꯈꯔꯦ꯫ ꯀꯕꯣ ꯇꯝꯄꯥꯛ ꯑꯗꯨꯃ ꯄꯨꯝꯁꯨꯝ ꯑꯣꯏꯅ ꯁꯨꯝꯈꯔꯦ꯫ ꯈꯣꯏꯌꯨꯝ ꯃꯥꯒꯤ ꯅꯣꯡꯗꯝꯅ ꯀꯕꯣ ꯃꯥꯏꯀꯩ ꯅꯣꯡꯉꯥꯟꯗ꯭ꯔꯦ꯫ ꯃꯁꯦꯟ ꯃꯕꯥꯏ ꯑꯅꯤꯗꯣ ꯄꯨꯡ ꯑꯅꯤꯔꯣꯝ ꯄꯣꯊꯥꯔꯦ꯫ ꯍꯦꯟꯐꯗꯕ ꯃꯇꯝꯒꯤ ꯄꯥꯟꯐꯗꯕ ꯈꯣꯡꯀꯥꯞꯇꯣ ꯀꯣꯔꯧ ꯈꯣꯡꯀꯥꯞ ꯋꯥꯏꯔꯛꯂꯦ꯫ ꯀꯥꯏꯔꯩ ꯌꯦꯡꯈꯣꯡ ꯇꯝꯈꯔꯦ꯫ ꯃꯁꯦꯟ ꯃꯕꯥꯏ ꯍꯧꯒꯠꯂꯦ꯫ ꯇꯥꯗ ꯏꯕꯨꯡꯉꯣ ꯋꯥꯔꯦꯀꯣ ꯊꯪꯂꯦꯟ ꯅꯪꯁꯨ ꯏꯕꯨꯡꯉꯣ꯫ ꯊꯣꯏꯕꯤ ꯏꯁꯨꯡ ꯂꯥꯡꯒꯤꯅꯤ ꯑꯋꯥꯕꯒꯤ ꯁꯔꯨꯛ ꯑꯣꯏꯔꯦ꯫ ꯅꯨꯔꯥ ꯏꯄꯣꯛ ꯑꯁꯤꯗ ꯉꯝꯒꯅꯤ ꯍꯥꯏꯕ ꯅꯤꯡꯗ꯭ꯔꯦ꯫ ꯅꯅꯥꯎ ꯂꯃꯟꯁꯤꯡꯕꯕꯨ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯅꯥꯏ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯁꯤꯡꯒꯦ ꯂꯃꯟ ꯅꯅꯥꯎꯅ ꯂꯦꯡꯉꯣ ꯂꯦꯡꯉꯣ ꯊꯦꯡꯉꯅꯤ꯫ ꯇꯥꯗꯕꯅ ꯇꯥꯔꯒ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯈꯪꯒꯅꯤ꯫ ꯅꯨꯔꯥ ꯑꯣꯏꯕꯤ ꯑꯅꯤꯃꯛ ꯂꯩꯍꯧꯔꯣꯀꯣ ꯍꯥꯏꯗꯨꯅ ꯂꯥꯛꯑꯦ ꯃꯁꯦꯟ ꯃꯕꯥꯏꯗꯣ꯫ ꯄꯥꯃꯦꯟ ꯎꯀꯪ ꯇꯥꯕꯒꯨꯝ ꯁꯦꯝꯕꯤ ꯃꯤꯔꯩ ꯄꯨꯡꯗꯨꯗ ꯊꯥꯗꯣꯏ ꯃꯥꯁꯨ ꯂꯩꯍꯧꯏ꯫ ꯈꯨꯃꯟ ꯃꯥꯁꯨ ꯃꯣꯏꯔꯥꯡꯂꯣꯝ ꯑꯀꯪꯕꯗꯤ ꯎꯅꯥꯕꯨ ꯃꯥꯂꯪ ꯅꯣꯡꯂꯩ ꯄꯨꯕꯒꯨꯝ ꯏꯌꯥꯡ ꯌꯥꯡꯅ ꯆꯠꯈꯔꯦ꯫ ꯀꯛꯆꯤꯡ ꯈꯨꯟꯖꯥꯎ ꯌꯧꯕꯗ ꯆꯤꯡꯈꯩ ꯄꯨꯡꯉꯥꯟ ꯉꯥꯟꯈꯔꯦ꯫ ꯃꯁꯦꯟ ꯃꯕꯥꯏ ꯑꯅꯤꯅ ꯆꯔꯩ ꯇꯥꯈꯠꯅꯗꯨꯅ ꯆꯦꯜꯂꯛꯏ ꯂꯝꯖꯦꯟꯕꯒꯨꯝꯅ꯫ ꯋꯥꯏꯈꯣꯡꯗ ꯑꯅꯤꯔꯛꯅꯤ ꯏꯊꯥꯏꯈꯣꯡꯗ ꯑꯍꯨꯝ ꯁꯨꯔꯦ꯫ ꯃꯁꯦꯟ ꯃꯕꯥꯏ ꯑꯅꯤꯅꯤ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡꯗ ꯊꯥꯈꯤ꯫ ꯑꯅꯤꯗꯨꯅ ꯆꯦꯜꯂꯛꯄ ꯐꯛꯂꯥꯡ ꯆꯤꯡꯈꯣꯡ ꯌꯧꯔꯛꯄ ꯅꯨꯃꯤꯠ ꯊꯣꯛꯄ ꯃꯇꯝꯗ ꯃꯥꯡꯒꯣꯟ ꯃꯌꯥ ꯌꯧꯕ ꯐꯥꯎ ꯍꯥꯎꯒꯔꯝ ꯄꯥꯠꯀꯤ ꯑꯗꯨꯋꯥꯏ ꯌꯧꯕꯗ ꯃꯕꯥꯏꯅ ꯌꯧꯔꯦ ꯁꯥꯖꯧ ꯍꯥꯏꯔꯛꯏ꯫ ꯇꯞꯅ ꯇꯞꯅ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯅꯣꯡꯕꯥꯟ ꯃꯥꯒꯤ ꯁꯒꯣꯜꯁꯣꯏ ꯑꯃ ꯂꯝꯍꯥꯡ ꯑꯁꯤꯃꯛꯇꯗ ꯂꯥꯛꯄ ꯍꯣꯠꯅꯔꯝꯃꯤ꯫ ꯁꯨꯝ ꯃꯁꯦꯟ ꯃꯕꯥꯏ ꯂꯥꯛꯄꯁꯤ ꯎꯔꯦ ꯅꯣꯡꯕꯥꯟ ꯀꯣꯡꯌꯥꯟꯕ ꯃꯇꯣꯝꯇ ꯐ꯭ꯔꯪ ꯐ꯭ꯔꯪ ꯍꯦꯛ ꯁꯥꯎꯏ꯫ ꯍꯥꯏ ꯆꯠꯂꯤꯕꯣꯔꯦ ꯃꯥꯗꯤ ꯈꯪꯒꯅꯤꯗꯣ ꯉꯁꯤꯗꯤ꯫ ꯏꯇꯥꯎ ꯇꯥꯗꯒꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ? ꯈꯝꯕꯅ ꯏꯕꯥꯏ ꯄꯥꯄꯤ ꯑꯁꯤ ꯂꯩꯔꯦ ꯍꯥꯏꯔꯛꯏ꯫ ꯐꯩꯔꯣꯏꯖꯥꯝꯕꯅ ꯈꯪꯉꯦ ꯁꯨꯛꯈꯨꯝꯗ ꯈꯨꯝꯃꯨꯈꯤꯅꯨ ꯍꯥꯏꯔꯦ꯫ ꯃꯕꯥꯏꯁꯨ ꯈꯨꯝꯗꯦ ꯍꯟꯅ ꯍꯟꯅ ꯍꯪꯂꯛꯏ ꯅꯣꯡꯕꯥꯟ ꯃꯃꯩ ꯑꯗꯨꯗ꯫ ꯅꯅꯥ ꯄꯥꯟꯗ꯭ꯔ ꯀꯔꯤꯅꯣ ꯃꯤꯅ ꯍꯪꯉ ꯈꯨꯝꯗꯕꯨ? ꯀꯔꯤ ꯅꯣꯡꯕꯥꯟ ꯅꯪ ꯉꯁꯤ ꯅꯇꯤꯛ ꯆꯥꯕ ꯇꯧꯒꯦꯗꯣ ꯂꯃꯟꯁꯤꯡꯒꯤ ꯑꯗꯨꯉꯩ ꯍꯥꯏꯅ ꯈꯝꯕ ꯑꯃꯨꯛꯇꯪ ꯉꯪꯉꯛꯄꯗ ꯅꯣꯡꯕꯥꯟꯗꯣ ꯀꯔꯤ ꯑꯃꯠꯇ ꯁꯥꯎꯔꯛꯇꯦ꯫ ꯇꯥꯗꯒ ꯏꯇꯥꯎꯒꯕꯨ ꯀꯗꯣꯝ ꯆꯠꯄꯤꯔꯨꯕꯒꯦ? ꯍꯥꯏ ꯏꯍꯟꯗ ꯍꯟꯊꯗꯨꯅ꯫ ꯆꯠꯅꯤꯡ ꯃꯐꯝ ꯆꯠꯂꯨꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯈꯝꯕꯅ꯫ ꯀꯕꯣ ꯇꯥꯅ ꯅꯍꯣꯏꯗꯤ ꯃꯆꯥ ꯏꯕꯦꯝꯃꯗ ꯆꯠꯂꯨꯕꯣꯔꯦ ꯍꯥꯏꯔꯛꯏ꯫ ꯆꯠꯅꯤꯡꯂꯒ ꯆꯠꯀꯅꯤ ꯆꯠꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ꯫ ꯅꯊꯧ ꯀꯔꯤ ꯂꯩ? ꯅꯁꯤꯟ ꯀꯔꯤ ꯂꯩ? ꯈꯪꯉꯨ ꯅꯣꯡꯕꯥꯟ ꯅꯪ ꯉꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯗꯣ ꯂꯥꯛꯀꯗꯧꯔꯦ ꯅꯣꯡꯕꯥꯟꯕꯨ꯫ ꯈꯨꯃꯟ ꯃꯥꯗꯤ ꯅꯨꯃꯤꯠꯇꯣ ꯂꯣꯏꯒꯦ ꯉꯁꯤ ꯅꯣꯡꯕꯥꯟꯁꯤ ꯃꯥꯅ ꯑꯩꯕꯨ ꯂꯥꯛꯆꯈꯤ꯫ ꯃꯥꯒꯤ ꯃꯌꯥꯝ ꯈꯣꯝꯗꯨꯅ ꯏꯕꯥꯏ ꯀꯨꯝꯃꯩ ꯌꯦꯡꯁꯅꯨ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯨꯔꯦ꯫ ꯈꯝꯕꯩ ꯃꯇꯧ ꯎꯕꯗ ꯑꯃꯔꯣꯝꯗ ꯁꯥꯎꯗꯨꯅ ꯁꯒꯣꯜ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯅꯣꯡꯕꯥꯟ ꯃꯔꯣꯝ ꯆꯦꯟꯈꯔꯦ꯫ ꯃꯁꯦꯟ ꯃꯕꯥꯏ ꯅꯣꯛꯍꯧꯏ꯫ ꯅꯣꯛꯅ ꯅꯣꯛꯅ ꯑꯗꯨꯝ ꯂꯥꯛꯑꯦ꯫ ꯃꯁꯦꯟ ꯃꯕꯥꯏ ꯑꯅꯤꯗꯣ ꯅꯣꯡꯊꯣꯟ ꯈꯔꯥꯏ ꯊꯣꯡꯖꯤꯟꯗ ꯊꯨꯡꯏ꯫ ꯇꯥꯔꯦ ꯑꯅꯤꯗꯣ ꯆꯥꯎꯕ ꯅꯣꯡꯊꯣꯟꯕꯤ ꯑꯅꯤ ꯆꯥꯛ ꯊꯣꯡꯂꯣ ꯉꯁꯤꯗꯤ ꯑꯩ ꯀꯕꯣ ꯌꯧꯗ ꯌꯥꯗꯔꯦ ꯕꯟꯗꯤ ꯂꯧꯊꯣꯛꯎꯈꯤꯒꯦ ꯍꯥꯏꯅꯔꯝꯕ ꯋꯥꯐꯝꯗꯨ ꯐꯩꯔꯣꯏꯖꯥꯝꯕꯅ ꯁꯥꯖꯧ ꯏꯕꯥꯏ ꯏꯕꯨꯡꯉꯣ ꯇꯥꯔꯕ꯭ꯔꯥ? ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯤꯃꯥꯟꯅꯀꯣ ꯀꯕꯣ ꯃꯤꯔꯩ ꯄꯨꯡꯗꯨꯗ ꯕꯟꯗꯤ ꯂꯩꯈ꯭ꯔꯦ ꯅꯤꯡ ꯃꯥꯜꯂꯦ ꯍꯥꯏꯅꯩ꯫ ꯑꯅꯤ ꯆꯪꯂꯛꯏ꯫ ꯑꯅꯤ ꯃꯁꯛ ꯎꯕꯗ ꯍꯥꯏ ꯂꯥꯛꯑꯦ ꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯃꯕꯨꯛꯅꯨꯡꯗ ꯍꯔꯥꯎꯖꯩ꯫ ꯋꯥꯗꯨ ꯍꯪꯅꯩ ꯅꯍꯣꯏꯗꯤ ꯀꯗꯥꯏ ꯋꯥꯟꯗ ꯀꯗꯥꯏ ꯀꯥꯟꯗ ꯌꯧꯏ? ꯆꯥꯛꯀꯥꯗꯤ ꯆꯥꯔꯛꯇ꯭ꯔꯥ? ꯄꯦꯠꯅ ꯄꯦꯠꯅ ꯍꯪꯂꯛꯏ꯫ ꯂꯪꯅꯩ ꯁꯨꯝꯅ ꯆꯥꯎꯕꯅ ꯆꯥꯛꯇꯤ ꯆꯥꯔꯛꯇꯦ ꯐꯣꯂꯥ ꯑꯣꯏꯅ ꯈꯔ ꯆꯥꯔꯛꯏ꯫ ꯁꯣꯔꯥꯠ ꯅꯨꯃꯤꯠꯃꯛꯇꯗ ꯊꯨꯡꯉꯕꯣꯔꯦ ꯅꯍꯣꯏꯗꯣ? ꯐꯥꯒꯤ ꯇꯧꯏ ꯆꯥꯎꯕꯅ ꯃꯃꯩꯗꯨꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯞꯐꯧꯔꯕ ꯊꯣꯏꯕꯤꯗꯦ ꯏꯃꯥꯅꯤꯕꯨꯡꯉꯣ ꯀꯞꯐꯧꯏ ꯍꯥꯏꯅ ꯃꯀꯨ ꯃꯃꯥꯡꯅ ꯃꯣꯏꯔꯥꯡ ꯅꯣꯡꯊꯣꯟ ꯑꯉꯝꯕ ꯏꯕꯨꯡꯉꯣꯒꯤ ꯃꯆꯥꯒ ꯑꯣꯏ ꯊꯥꯗꯣꯏ ꯂꯥꯡꯑꯣꯟ ꯐꯕꯅꯦ ꯏꯄꯨ ꯏꯄꯨ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯆꯥꯅꯗꯒꯨꯝ ꯍꯦꯛ ꯄꯣꯛ ꯃꯍꯥꯛꯀꯤ ꯂꯣꯏꯅꯔꯛꯄ ꯈꯟꯕꯅꯦ꯫ ꯁꯦꯝꯕꯤ ꯃꯤꯔꯩ ꯄꯨꯡꯗꯨꯗ ꯃꯥꯒꯤ ꯁꯪꯒ ꯀꯥꯏꯗꯨꯅ ꯂꯩꯔꯥꯡ ꯃꯗꯣꯝ ꯇꯥꯈꯤꯕ ꯃꯌꯥꯝ ꯑꯁꯤ ꯈꯟꯈꯤꯕ ꯀꯣꯔꯧ ꯆꯤꯡꯕꯨꯡ ꯀꯌꯥꯕꯨ ꯊꯥꯗꯣꯏ ꯁꯛꯀ ꯎꯈꯤꯗ꯫
ꯋꯥ ꯈꯔꯦꯗꯣ ꯆꯥꯎꯕꯗꯣ ꯅꯨꯔꯥꯏ ꯃꯁꯨꯏ ꯈꯟꯕꯗ ꯃꯤꯠꯇꯄꯤꯕꯨ ꯇꯥꯗꯨꯅ ꯍꯦꯛꯅ ꯀꯞꯄꯤ ꯅꯣꯡꯊꯣꯝꯕ꯫ ꯅꯣꯡꯊꯣꯝꯕꯅ ꯐꯔꯦꯗ ꯂꯣꯏ ꯀꯧꯈꯠꯅꯅꯕꯁꯤ ꯍꯣꯠꯅꯔꯒꯦ ꯑꯩꯍꯥꯛꯅ ꯍꯥꯏꯅꯔꯛꯂꯦ꯫ ꯈꯝꯕꯅ ꯏꯃꯥꯟ ꯏꯕꯨꯡꯉꯣ ꯑꯣꯟꯊꯣꯛꯏ꯫ ꯌꯨꯝ ꯃꯣꯏꯔꯥꯡ ꯌꯧꯔꯒ ꯍꯜꯂꯛꯄꯗ ꯂꯪꯐꯥꯡꯗ ꯈꯨꯗꯤ ꯑꯃ ꯊꯤꯔꯛꯂꯦ꯫ ꯀꯔꯝꯗꯧꯅ ꯑꯃꯨꯗꯣꯟ? ꯀꯌꯥ ꯅꯥꯟꯅ ꯁꯣꯛꯄꯒꯦ? ꯃꯗꯨ ꯅꯠꯇꯦ ꯀꯔꯤꯅꯣ? ꯃꯣꯏꯔꯥꯡ ꯍꯥꯎꯒꯔꯝꯄꯥꯠꯇ ꯃꯤ ꯈꯨꯗꯤꯅꯤ ꯅꯣꯡꯕꯥꯟꯅꯤ ꯍꯥꯏꯔꯦ ꯇꯝꯃꯦ ꯋꯥꯐꯝꯗꯣ꯫ ꯏꯟꯗꯣꯟ ꯆꯣꯏꯔꯣꯟ ꯑꯣꯡꯕꯤꯗ ꯆꯠꯂꯨꯕꯅꯤ ꯍꯩ ꯊꯤꯟꯕ ꯈꯨꯃꯛꯏ ꯑꯗꯨꯕꯨ ꯅꯣꯡꯕꯥꯟ ꯊꯥꯖꯈꯤꯗꯦ ꯆꯦꯟꯈꯔꯦ ꯁꯅꯥꯀꯣꯅꯨꯡꯗ ꯃꯥꯜꯂꯤ ꯑꯁꯤꯁꯨ ꯇꯝꯃꯦ ꯈꯝꯕꯅ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯁꯥꯖꯧ ꯅꯌꯨꯝ ꯆꯠꯈ꯭ꯔꯅꯨ ꯑꯩꯒꯤꯁꯤꯗ ꯁꯨꯝꯃ ꯂꯩꯊꯣꯛꯂꯣ꯫ ꯁꯃꯨꯈꯣꯡꯒꯤ ꯂꯃꯟꯗꯣ ꯁꯤꯡꯒꯦ ꯏꯀꯨꯅ ꯃꯍꯥꯛꯄꯨ ꯍꯥꯏꯅ ꯈꯥꯝꯈ꯭ꯔꯦ ꯆꯥꯎꯕꯅ꯫ ꯀꯣꯅꯨꯡ ꯌꯧꯈ꯭ꯔꯦ ꯅꯣꯡꯕꯥꯟꯗꯤ ꯁꯅꯥ ꯃꯥꯡꯗ ꯇꯨꯔꯨꯔꯦ꯫ ꯃꯄꯨ ꯁꯅꯥ ꯌꯥꯊꯪꯅ ꯇꯌꯨꯝ ꯅꯣꯡꯕꯥꯟ ꯀꯔꯤꯅꯣ? ꯅꯅꯥꯏ ꯑꯩꯕꯨ ꯏꯅꯤꯡꯊꯧ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯅꯥ ꯌꯦꯛꯄ ꯌꯥꯎꯕ꯭ꯔꯅꯦ ꯅꯣꯡꯕꯥꯟ? ꯃꯗꯨ ꯅꯠꯇꯦ ꯀꯔꯤꯅꯣ? ꯅꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯕꯨ ꯂꯅꯥꯏ ꯅꯨꯄꯥ ꯑꯅꯤꯅ ꯀꯕꯣꯛꯄꯨꯡꯗꯩ ꯄꯨꯔꯛꯂꯦ꯫ ꯍꯦꯛ ꯎꯔꯛꯂꯕꯔꯥ ꯅꯪ? ꯄꯨꯔꯛꯄ ꯃꯤ ꯀꯅꯥꯅꯣ? ꯏꯇꯥꯎꯒ ꯏꯕꯥꯏꯒꯅꯤ꯫ ꯊꯣꯏꯕꯤꯕꯨꯅ ꯂꯣꯠꯂꯝꯃꯤ ꯇꯧꯗꯁꯥꯅ ꯃꯈꯣꯏꯅꯤ ꯂꯥꯛꯏ꯫ ꯑꯩꯅ ꯍꯪꯕꯗ ꯅꯆꯤꯟ ꯀꯔꯤ ꯂꯩꯕꯒꯦ ꯆꯠꯅꯤꯡꯕꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯆꯩꯔꯛꯏ꯫ ꯏꯆꯥꯏ ꯁꯛꯇꯤ ꯎꯕꯔꯥ? ꯁꯛꯃꯛꯇꯤ ꯍꯦꯛ ꯎꯔꯛꯇꯦ꯫ ꯗꯠ ꯀꯔꯤ ꯍꯥꯏ? ꯅꯤꯡꯊꯧ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯗꯅꯤ? ꯆꯤꯡꯈꯨꯕ ꯅꯣꯡꯕꯥꯟ ꯑꯅꯤ ꯇꯥꯅꯔꯦ꯫ ꯊꯣꯏꯕꯤ ꯂꯣꯟꯅ ꯂꯣꯏ ꯊꯥꯔꯦ꯫ ꯃꯣꯏꯔꯥꯡ ꯍꯥꯏꯕ ꯂꯩꯄꯥꯛꯇ ꯅꯤꯡꯊꯧ ꯏꯆꯤꯟ ꯏꯅꯥꯎꯅ ꯏꯆꯥ ꯑꯃꯠꯇ ꯄꯣꯛꯏꯅ ꯅꯪ ꯃꯗꯨꯗꯤ ꯈꯪꯗꯔꯥ? ꯀꯔꯤ ꯅꯁꯤꯟ ꯂꯩꯕꯒꯦ? ꯃꯕꯨꯡꯉꯣꯅ ꯃꯍꯥꯛꯀꯤ ꯃꯅꯦꯝ ꯃꯆꯥ ꯂꯧꯔꯨꯕꯨ ꯃꯅꯤꯡꯅꯤꯅ ꯇꯧꯁꯅꯨ꯫ ꯅꯣꯡꯕꯥꯟ ꯃꯋꯥ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯤꯔꯛꯂꯦ꯫ ꯃꯄꯨꯅ ꯑꯌꯥꯕꯗ ꯍꯥꯏꯔꯨꯅꯤ ꯍꯥꯏꯅ ꯅꯣꯡꯕꯥꯟ ꯊꯣꯔꯛꯂꯦ ꯆꯤꯡꯈꯨꯕꯒꯤꯗ ꯆꯪꯂꯛꯂꯦ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯁꯤꯗꯤ ꯈꯝꯕꯅ ꯀꯕꯣꯗ ꯀꯣꯏꯕꯒꯤ ꯋꯥꯊꯣꯛ ꯑꯃꯁꯨꯡ ꯕꯤꯆꯥꯔ ꯍꯥꯏꯕꯁꯤꯅꯤ꯫